ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯍꯦꯟꯕ ꯄꯥꯝꯕ ꯅꯨꯄꯥ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕ ꯀꯧꯕ ꯑꯃꯗꯤ ꯇꯣꯝꯕꯤ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯕ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯂꯩꯀꯥꯏꯗ ꯊꯧꯕꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯊꯣꯏꯕꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯒ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ, ꯃꯌꯥꯏ ꯋꯥꯏꯔꯞ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯧꯕꯗꯨ ꯄꯥꯠꯇ ꯉꯥ ꯐꯥꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯥꯎ ꯄꯥꯔꯤꯅ, "ꯉꯁꯤꯗꯤ ꯉꯥꯁꯤ ꯏꯐꯥ ꯐꯥꯗꯦ." ꯊꯧꯕꯅ, "ꯍꯣꯏꯅꯦ, ꯉꯔꯥꯡ ꯃꯤꯅ ꯂꯣꯏꯅ ꯐꯥꯗꯣꯛꯅꯈꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ." "ꯉꯔꯥꯡ ꯃꯤ ꯑꯌꯥꯝꯕꯅ ꯉꯥ ꯌꯥꯝꯅ ꯐꯥꯅꯩ ꯍꯥꯏ." "ꯑꯩꯈꯣꯏꯁꯨ ꯉꯔꯥꯡꯅ ꯐꯥꯔꯝꯒꯗꯕꯅꯤ." "ꯑꯗꯨꯅꯤꯅꯦ, ꯁꯤꯗꯤ ꯌꯨꯝꯗ ꯍꯟꯕꯕꯨ ꯌꯥꯔꯛꯑꯅꯤ ꯇꯧꯔꯤꯁꯦ." "ꯑꯗꯨꯅꯤ, ꯀꯥꯟꯅꯗꯦ ꯁꯤꯕꯨ ꯀꯔꯤ ꯉꯥ ꯈꯨꯐꯥꯅꯣ? ꯁꯤꯗꯤꯅꯦ ꯌꯨꯝꯗ ꯍꯟꯕꯅ ꯐꯔꯅꯤ." "ꯉꯥꯏꯈꯣꯗ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯤ." "ꯀꯩꯒꯤꯅꯣ? ꯐꯥꯅꯤꯡꯉꯤꯕꯣ ꯁꯤꯗꯕꯣ?" "ꯑꯗꯨꯒꯤ ꯅꯠꯇꯦꯗ." "ꯑꯗꯨꯗꯤ ꯀꯩꯒꯤ?" "ꯁꯨꯝ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦꯅ ꯇꯧꯕꯅꯤꯗ." ꯄꯥꯔꯤꯅ, "ꯅꯪꯒꯤꯁꯦ ꯊꯣꯏꯕꯤ ꯂꯥꯛꯄ ꯉꯥꯏꯕ ꯃꯥꯟꯁꯤꯜꯂꯛꯑꯦ." ꯊꯧꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, "ꯃꯥꯅꯤ." "ꯑꯩꯅ ꯃꯥꯜꯂꯕ." ꯄꯥꯔꯤ ꯃꯈꯥ ꯇꯥꯗꯨꯅ, "ꯀꯩꯗꯧꯕꯅꯣ ꯂꯥꯛꯇꯣꯏꯕꯣ ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ?" "ꯑꯩꯒꯤ ꯆꯥꯛ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯅꯤ." "ꯏꯁ, ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯕꯨ, ꯌꯨꯝꯁꯤꯗ ꯍꯜꯂꯛꯑꯒ ꯀꯣꯛ ꯆꯥꯔꯁꯨ ꯌꯥꯕꯁꯤꯕꯨ." "ꯁꯨꯝ ꯉꯥꯏꯔꯁꯦ, ꯌꯨꯝꯗꯗꯤ ꯏꯟꯁꯥꯡ ꯍꯥꯎꯇꯦ, ꯃꯥꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯏ." "ꯅꯪꯁꯨꯕ ꯑꯍꯥꯎꯕꯗꯤ ꯃꯁꯛ ꯐꯖꯅ ꯈꯪꯕꯅꯤꯍꯦ." "ꯈꯔꯗꯤ ꯈꯪꯂꯦꯍꯦ ꯏꯇꯥꯎ." ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯒ ꯂꯥꯡꯂꯦꯟꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, "ꯇꯥ ꯄꯥꯔꯤ, ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ?" "ꯀꯗꯥꯏꯗꯒꯤ ꯉꯥꯅꯣꯗ, ꯐꯥꯗꯦꯗ, ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ." "ꯀꯥꯏꯗꯩ ꯐꯥꯅꯦꯒꯦ? ꯉꯔꯥꯡꯅ ꯃꯤꯅ ꯂꯣꯏꯅ ꯐꯥꯗꯣꯛꯈ꯭ꯔꯕꯅꯤ." "ꯑꯗꯨꯅꯤ, ꯑꯔꯦꯝꯕꯗ ꯋꯥꯅꯅꯕꯅꯤ." ꯊꯣꯏꯕꯤꯅ, "ꯇꯥ ꯊꯧꯕ, ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯔꯗꯕ ꯅꯠꯇ꯭ꯔꯣ?" "ꯆꯥꯔꯗꯕꯅꯤ, ꯁꯦꯝꯃꯣ ꯁꯦꯝꯃꯣ." ꯊꯣꯏꯕꯤ ꯄꯥꯔꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯇꯥ ꯄꯥꯔꯤ, ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯎꯔꯣ." "ꯏꯇꯥꯎ, ꯂꯥꯎꯍꯦ, ꯈꯨꯠ ꯍꯥꯝꯃꯨꯔꯁꯤ." "ꯍꯣꯏ." ꯅꯨꯄꯥ ꯑꯅꯤꯗꯣ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ, "ꯀꯩ ꯏꯟꯖꯥꯡꯅꯣ ꯄꯨꯔꯛꯏꯗꯨꯕꯣ?" "ꯉꯥ ꯊꯣꯡꯕ, ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯒ." "ꯏꯁ, ꯑꯍꯥꯎꯕꯒ ꯊꯣꯡꯉꯒ ꯄꯨꯔꯛꯏꯀꯣ." "ꯃꯉꯣꯟꯗ ꯄꯤꯖꯕꯕꯨ ꯏꯟꯁꯥꯡ ꯑꯍꯥꯎꯇꯕ ꯀꯃꯥꯏꯅ ꯄꯤꯖꯗꯣꯏꯅꯣ?" "ꯍꯣ, ꯈꯪꯖꯔꯤ ꯏꯕꯦꯝꯃ." ꯍꯥꯏꯒꯨꯝꯃꯗꯅ ꯇꯥ ꯊꯧꯕꯁꯦ ꯃꯁꯛ ꯃꯇꯧꯗꯤ ꯌꯥꯝꯅ ꯐꯖꯩ꯫ "ꯃꯁꯤꯗꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯤꯁꯨ." "ꯑꯦ, ꯅꯪꯗꯤ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ?" "ꯀꯅꯥꯅ ꯈꯪꯅꯤ, ꯃꯁꯛ ꯐꯖꯕꯅꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤꯅ ꯐꯥꯈ꯭ꯔꯗꯤ." "ꯏꯁ, ꯅꯨꯄꯥꯕꯨ ꯄꯪꯐꯥꯗ ꯐꯥꯕ ꯌꯥꯕꯗꯧꯅ." "ꯈꯪꯗꯦ, ꯑꯩꯗꯤ ꯄꯥꯈꯠꯂꯤ." "ꯄꯥꯈꯠꯂꯨꯅꯨꯍꯦ, ꯃꯁꯛ ꯐꯖꯕꯁꯨ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯜꯂꯤ." "ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯐꯖꯕ ꯉꯥꯛꯇꯅꯁꯨ ꯅꯠꯇꯤꯌꯦ ꯏꯕꯦꯝꯃ." "ꯑꯗꯣ ꯂꯥꯡꯂꯦꯟ, ꯀꯩꯅꯣꯝꯃ ꯍꯪꯒꯦ." "ꯀꯩꯅꯣ ꯍꯪꯉꯣ." "ꯇꯥ ꯊꯧꯕꯅ ꯑꯩꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ?" "ꯀꯔꯤ ꯋꯥꯍꯪꯅꯣ ꯅꯪꯒꯤꯁꯤꯗꯤ?" "ꯈꯪꯗꯦ ꯑꯩꯁꯨ. ꯅꯨꯡꯁꯤꯗꯅ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯪꯅꯔꯤꯁꯦ?" "ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ." "ꯅꯪꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯉꯤꯀꯣ." "ꯁꯨꯝ ꯄꯥꯈꯠꯄꯒꯤ ꯍꯪꯕꯅꯦꯕ." ꯃꯈꯨꯠ ꯍꯥꯝꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯟꯁꯥꯡ ꯑꯗꯨ ꯎꯕꯗ ꯄꯥꯔꯤꯅ, "ꯑꯁ, ꯃꯊꯦꯜꯁꯤꯗꯤ ꯍꯥꯎꯔꯅꯤꯍꯦ." "ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯅ ꯊꯣꯡꯕꯅꯤꯗꯅ." ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯔꯦ꯫ ꯄꯥꯔꯤꯅ, "ꯍꯥꯏꯒꯨꯝꯕꯗꯅ ꯊꯣꯏꯕꯤꯁꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯤ ꯐꯖꯅ ꯍꯩꯌꯦ, ꯁꯤꯡꯖꯨꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ." ꯂꯥꯡꯂꯦꯟꯅ, "ꯑꯣ, ꯍꯩꯕꯅꯦ ꯍꯩꯕꯅꯦ ꯌꯥꯝꯅ. ꯁꯤꯗꯅꯤꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯊꯧꯕꯅ ꯊꯣꯏꯕꯤꯒꯤ ꯃꯊꯦꯜꯗ ꯉꯥꯎꯔꯤꯁꯦ." ꯊꯧꯕꯗꯨ ꯅꯣꯛꯏ, ꯊꯣꯏꯕꯤꯁꯨ ꯅꯣꯛꯆꯩ꯫ ꯄꯥꯔꯤꯅ, "ꯅꯈꯣꯏꯗꯤ ꯆꯥꯔꯛꯑꯕ ꯅꯠꯇ꯭ꯔꯣ?" "ꯑꯩꯈꯣꯏꯗꯤ ꯆꯥꯔꯦ. ꯇꯥ ꯄꯥꯔꯤ ꯍꯣꯏ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯔꯣ." "ꯍꯥꯎꯔꯦꯍꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥꯛ ꯇꯣꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯀꯥꯔꯛꯂꯝꯃꯤ ꯌꯨꯝꯂꯣꯝꯗ꯫ ꯊꯣꯏꯕꯤꯅ, "ꯍꯣꯔꯦꯟꯗꯤ ꯀꯥꯏ ꯀꯥꯏꯗ ꯆꯠꯇꯧꯕ ꯂꯩꯒꯦ ꯇꯥ ꯊꯧꯕ?" "ꯉꯁꯤꯗꯤ ꯀꯩꯝꯇ ꯆꯠꯇꯧꯕ ꯂꯩꯇꯦꯗ, ꯀꯩꯗꯧꯔꯒꯦ?" "ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ." "ꯇꯥ ꯄꯥꯔꯤ, ꯅꯪꯁꯨ ꯌꯥꯎꯔꯛꯑꯣ." ꯍꯣꯏ ꯍꯣꯏ, ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯦ." ꯂꯥꯡꯂꯦꯟꯅ, "ꯑꯗꯨꯗꯤ ꯊꯣꯏꯕꯤ ꯏꯕꯥꯅꯤ ꯆꯪꯈ꯭ꯔꯒꯦꯀꯣ." "ꯍꯣꯏ ꯍꯣꯏ."
ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯂꯝꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟꯅ ꯉꯥꯒ ꯑꯝꯇ ꯄꯤꯔꯛꯇꯦꯅꯦ ꯇꯥ ꯊꯧꯕꯗꯣ ꯀꯩꯒꯤ ꯉꯥ ꯄꯤꯔꯛꯇꯣꯏꯅꯣ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯋꯥꯅ ꯆꯥꯛ ꯊꯤꯟꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯨꯏꯗꯣ ꯁꯦ ꯊꯣꯏꯕꯤ ꯉꯥꯁꯦ ꯄꯨꯈꯣ ꯍꯥꯏꯅ ꯄꯤꯔꯛꯄ ꯌꯥꯏꯅ ꯑꯁꯨꯛ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯑꯁꯤꯗ ꯅꯪꯕꯨ ꯋꯥꯗ꯭ꯔꯕ ꯋꯥꯈꯩ ꯆꯠꯂꯒ ꯌꯥꯝꯅ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ ꯉꯥꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯃꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯕ ꯁꯨꯝ ꯋꯥ ꯈꯪꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯍꯣꯏ ꯌꯥꯝ ꯐꯥꯗꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯐꯥꯕꯗꯣ ꯅꯪꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯁꯨ ꯅꯠꯇꯦ ꯃꯌꯨꯝꯒꯤ ꯄꯥꯕ ꯏꯃꯥꯒꯤ ꯄꯨꯅꯤꯡꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯁꯤꯗ ꯌꯥꯝ ꯈꯟꯖꯤꯜꯂꯒꯨꯝꯁꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯍꯧꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯂꯥꯡꯂꯦꯟꯗꯨ ꯃꯌꯨꯝꯗ ꯆꯪꯍꯧꯔꯦ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯃꯃꯥ ꯊꯔꯣꯅ ꯕꯦꯃꯥ ꯍꯜꯂꯛꯑꯕ꯭ꯔꯣ ꯍꯣꯏ ꯃꯥ ꯑꯋꯥꯡꯒꯤ ꯅꯆꯦꯅꯅꯦ ꯐꯅꯦꯛ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯄꯤꯈ꯭ꯔꯕꯣ ꯄꯤꯈꯤꯗꯦꯗ ꯅꯪ ꯂꯥꯛꯇꯗꯤ ꯈꯪꯉꯔꯣꯏꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯤꯜꯂꯨꯔꯒꯦ ꯃꯃꯥ ꯊꯔꯣꯅ ꯉꯥꯗꯤ ꯑꯃꯠꯇ ꯄꯨꯔꯛꯇ꯭ꯔꯣ ꯀꯥꯏꯗꯦ ꯉꯥꯅꯣꯗ ꯏꯃꯥ ꯀꯩꯅꯣ ꯅꯪꯕꯨ ꯉꯥ ꯐꯥꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯗꯨꯒ ꯉꯥ ꯑꯝꯇ ꯄꯨꯔꯛꯇꯕ ꯉꯥꯗꯣ ꯌꯥꯝ ꯐꯥꯍꯧꯗꯤꯌꯦ ꯏꯃꯥ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯤꯔꯛꯇꯕ ꯉꯥ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯏꯃꯥꯕꯣ ꯍꯣꯔꯦꯟꯅꯦ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯂꯩꯕꯤꯒꯦ ꯍꯩ ꯑꯗꯨꯒꯤ ꯅꯠꯇꯦ ꯊꯧꯕꯅ ꯐꯥꯏ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯐꯥꯕꯗꯣ ꯈꯤꯇꯪ ꯐꯥꯕꯗꯨꯗ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥ ꯄꯤꯖꯅꯤꯡꯉꯝꯃꯅꯤꯌꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯉꯥꯁꯨ ꯃꯌꯥꯝ ꯂꯩꯔꯤꯗꯨꯕꯨ ꯍꯣꯏꯅꯦ ꯂꯩꯅꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅꯦ ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝꯗꯤ ꯏꯇꯧ ꯇꯧꯏꯗ ꯏꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯁꯦꯡꯕꯅꯤꯅꯦꯍꯦ ꯀꯩꯗꯧꯔꯤꯅꯣꯕ ꯃꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯏꯃꯥꯒꯤ ꯋꯥꯈꯜꯅꯅꯤ ꯏꯃꯥꯒꯤ ꯋꯥꯈꯜꯅꯒ ꯅꯠꯇꯦ ꯃꯤ ꯍꯥꯏꯕꯁꯦ ꯇꯧꯊꯣꯔꯛꯄ ꯊꯕꯛꯅ ꯇꯥꯛꯄꯅꯤ ꯊꯣꯏꯕꯤ ꯅꯣꯛꯇꯨꯅ ꯏꯃꯥꯒꯤꯁꯦ ꯉꯥ ꯄꯤꯗꯕꯒꯤꯔ ꯍꯩ ꯑꯗꯨꯒꯤ ꯉꯥꯛꯇꯁꯨ ꯅꯠꯇꯦꯅꯦ ꯈꯪꯉꯤ ꯏꯃꯥꯒꯤꯗꯣ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯔꯤꯁꯤꯗꯤ ꯅꯪꯕꯨ ꯈꯟꯕ ꯈꯔ ꯋꯥꯠꯄꯗꯧꯅ ꯇꯧꯏ ꯍꯥꯏꯕꯅꯤꯅꯦ ꯏꯃꯥꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯈꯔꯁꯨ ꯋꯥꯔꯤꯗꯨꯗꯤ ꯍꯣꯏꯅꯤ ꯈꯪꯉꯤꯅꯤ ꯋꯥꯕꯅ ꯑꯃꯅꯤꯅꯦ ꯍꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤꯗꯨꯗꯤ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯀꯩꯅꯣ ꯏꯃꯥ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏꯀꯣ ꯌꯥꯝꯅ ꯂꯨꯕꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕ ꯅꯨꯄꯥꯗꯨꯗꯅꯦ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯌꯥꯔꯤꯕ ꯏꯃꯥ ꯑꯩ ꯏꯆꯦꯒꯤ ꯐꯅꯦꯛ ꯄꯤꯔꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯃꯥ ꯊꯔꯣꯗꯨ ꯃꯄꯥꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ ꯈꯪꯗ꯭ꯔꯦꯗ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯊꯣꯔꯛꯏꯗꯨꯒ ꯃꯥꯅ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯁꯤꯒ ꯈꯦꯠꯅꯕꯒꯨꯝ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯗꯨ ꯑꯋꯥꯡꯒꯤ ꯃꯆꯦ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯆꯦ ꯑꯌꯤꯡꯕꯤꯗꯨ ꯐꯅꯦꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯊꯣꯏꯕꯤ ꯏꯃꯥꯅ ꯏꯆꯦ ꯂꯥꯛꯑꯝꯃꯦ ꯍꯥꯏꯌꯦ ꯐꯅꯦꯛ ꯂꯧꯕ ꯂꯥꯛꯑꯝꯕꯅꯤ ꯑꯩꯅ ꯄꯨꯔꯛꯑꯕꯅꯤ ꯏꯆꯦ ꯁꯦ ꯌꯥꯔꯦ ꯑꯌꯤꯡꯕꯤ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯅꯪꯅ ꯌꯨꯝꯗ ꯂꯩꯍꯧꯗ꯭ꯔꯤꯗꯨꯕꯣ ꯇꯥ ꯊꯧꯕꯒꯤ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯨꯕꯅꯤ ꯑꯣ ꯉꯥ ꯐꯥꯕꯒꯤ ꯍꯥꯏꯕꯗꯨꯔꯣ ꯍꯣꯏ ꯏꯆꯦ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯍꯧꯒꯦ ꯀꯗꯥꯏꯗꯩꯅꯣꯗ ꯏꯆꯦ ꯑꯝꯇ ꯐꯥꯍꯧꯗꯦꯗ ꯐꯥꯔꯨꯏꯌꯦ ꯀꯗꯥꯏꯗꯩ ꯐꯥꯗꯣꯏꯅꯣ ꯉꯔꯥꯡ ꯂꯣꯏ ꯐꯥꯗꯣꯛꯈ꯭ꯔꯗꯨꯕꯨ ꯑꯗꯨꯅꯤ ꯏꯆꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯃꯨꯛ ꯆꯠꯂꯒꯦ ꯏꯆꯦ ꯐꯤ ꯁꯥꯍꯧꯔꯣ ꯍꯣꯏ ꯊꯣꯏꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯊꯧꯕꯒꯤ ꯏꯃꯨꯡꯗꯅꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯑꯩꯅꯗꯤ ꯉꯥ ꯌꯥꯝ ꯐꯥꯔꯛꯀꯅꯤ ꯈꯜꯂꯒ ꯁꯤ ꯈꯛꯇ ꯐꯥꯔꯛꯄ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯉꯔꯥꯡ ꯃꯤꯅ ꯂꯣꯏꯅ ꯐꯥꯗꯣꯛꯅꯈꯤꯗꯅ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯉꯥꯒ ꯑꯩꯅ ꯉꯔꯥꯡꯅ ꯐꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯣ ꯁꯤ ꯐꯥꯎꯕꯅꯦ ꯊꯣꯏꯕꯤꯒꯤ ꯑꯝꯇ ꯄꯤꯔꯝꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯎ ꯀꯣꯟꯅꯔꯔꯣꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯈꯣꯏꯒꯤ ꯄꯤꯗꯣꯏꯅꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯄꯤꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯗꯤ ꯉꯥꯁꯦ ꯄꯩꯁా ꯐꯪꯅꯅꯕ ꯈꯔꯗꯤ ꯌꯣꯟꯊꯣꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯌꯣꯟꯅꯤꯡꯉꯥꯏꯒ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯌꯣꯜꯂꯨꯔꯅꯨꯗ ꯌꯥꯔꯦ ꯆꯥꯔꯁꯤ ꯁꯤꯗꯤ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦ ꯀꯩꯖꯥꯡꯅꯣ ꯏꯃꯥ ꯍꯪꯒꯥꯝꯅꯦ ꯑꯁ ꯌꯥꯔꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯆꯔꯥ ꯍꯦꯜꯂꯒꯦ ꯍꯥꯏꯔꯣ ꯉꯁꯥꯏ ꯊꯣꯏꯕꯤꯅ ꯄꯨꯔꯛꯇꯅ ꯆꯥꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯉꯥꯅꯨꯗ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯊꯥꯗꯣꯛꯈ꯭ꯔꯣ
ꯑꯗꯣ ꯉꯥꯏꯈꯣ, ꯅꯪꯕꯨ ꯄꯩꯁꯥ ꯈꯔ ꯂꯩꯕ꯭ꯔꯣ? ꯂꯩꯇꯦꯗ, ꯀꯩꯒꯤ ꯄꯩꯁꯥꯅꯣ ꯏꯃꯥ? ꯏꯃꯥꯁꯤ ꯐꯤ ꯑꯃ ꯂꯧꯁꯤꯜꯂꯨꯔꯕ꯫ ꯀꯩꯗꯧꯅꯕ ꯐꯤ? ꯍꯩꯃꯥ, ꯐꯤꯕꯨ ꯀꯩꯗꯧꯅꯒꯦ, ꯏꯟꯅꯅꯕꯅꯤꯗꯅ꯫ ꯐꯖꯃꯟꯕꯗꯨꯗ ꯏꯃꯥꯅꯅꯦ ꯄꯥꯝꯗꯅ ꯂꯧꯕ, ꯑꯗꯣ ꯄꯩꯁꯥ ꯈꯔ ꯄꯤꯗꯧꯕ ꯋꯥꯠꯄ, ꯍꯣꯔꯦꯟ ꯂꯥꯛꯀꯦꯅ ꯍꯥꯏꯕ꯫ ꯑꯩꯗꯤ ꯂꯩꯇꯦꯗ ꯏꯃꯥ. ꯅꯪ ꯄꯥꯕꯅꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯄꯤꯌꯨ ꯌꯥꯗ꯭ꯔꯦꯕ. ꯑꯩꯁꯨ ꯂꯩꯇꯦ. ꯅꯪꯕꯨ ꯊꯣꯏꯕꯤ ꯍꯣꯏꯔꯣꯝꯗꯒ ꯆꯠꯀꯗꯕ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯍꯣꯔꯦꯟ ꯆꯠꯀꯅꯤ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯪꯉꯛꯀꯦꯔꯣ? ꯑꯁ ꯏꯃꯥ, ꯃꯥꯅ ꯈꯔ ꯊꯣꯛꯄ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯦ, ꯍꯪꯕꯗꯁꯨ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ꯫ ꯑꯁ ꯏꯃꯥ, ꯑꯩ ꯇꯜꯂꯤꯗ. ꯀꯩꯗꯧꯋꯦꯒꯦ, ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ. ꯐꯔꯦꯁꯦ ꯏꯃꯥ, ꯑꯩ ꯍꯪꯉꯛꯑꯒꯦ꯫ ꯍꯣꯏ ꯍꯣꯏ. ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝꯗꯅꯤ. ꯄꯥꯔꯤ ꯍꯣꯏꯒ ꯊꯧꯕ ꯍꯣꯏꯒꯁꯤ ꯌꯨꯝ ꯊꯪꯅꯕꯅꯤ꯫ ꯄꯥꯔꯤꯒꯤ ꯃꯃꯥ ꯊꯝꯕꯥꯜꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕꯣ? ꯏꯃꯥ, ꯉꯁꯥꯏ ꯊꯣꯏꯕꯤꯅ ꯄꯨꯔꯛꯇꯅ ꯆꯥꯔꯤ. ꯅꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯛꯀ ꯊꯤꯟꯕꯤꯔꯛꯏꯕ? ꯍꯣꯏ ꯏꯃꯥ, ꯊꯧꯕꯒꯤ ꯊꯤꯜꯂꯛꯄ, ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯁꯜꯂꯕ꯫ ꯐꯔꯦ ꯐꯔꯦ, ꯆꯥꯕꯨ ꯆꯥꯔꯛꯑꯗꯤ. ꯏꯃꯥ, ꯊꯣꯏꯕꯤꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯖꯥꯅꯤ. ꯍꯩꯔꯝꯒꯅꯤ ꯍꯩꯔꯝꯒꯅꯤ, ꯃꯃꯥꯁꯨ ꯍꯩꯕꯅꯤ, ꯃꯃꯥꯒꯤ ꯃꯆꯥꯅꯤ, ꯌꯨꯝ ꯄꯥꯟꯕ ꯍꯩꯒꯗꯕ ꯑꯉꯥꯡꯅꯤ. ꯊꯣꯏꯕꯤꯗꯣ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯅꯤꯅ ꯀꯣꯏꯕ ꯐꯪꯍꯧꯗ꯭ꯔꯦꯗꯅ. ꯑꯁ, ꯑꯁꯤꯃꯨꯛ ꯍꯧꯗꯣꯔꯛꯑꯅꯤ ꯑꯩꯈꯣꯏ ꯃꯥꯁꯦ. ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯒꯦ ꯈꯜꯂꯤꯉꯩꯗ ꯊꯧꯕꯅ ꯍꯥꯟꯈꯤꯕꯗꯣ ꯏꯃꯥꯁꯨ ꯈꯪꯉꯤ. ꯌꯥꯔꯤꯕ ꯏꯃꯥ, ꯑꯗꯨꯒꯤ ꯍꯥꯟꯅꯒꯤ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨ. ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯅ ꯍꯥꯏꯍꯟꯅꯤꯡꯉꯝꯃꯔꯣꯏꯅꯦ. ꯑꯩꯗ ꯏꯃꯨꯡꯗ ꯆꯪꯖꯈ꯭ꯔꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯔꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯊꯧꯕꯒ ꯄꯥꯔꯤꯒꯗꯨ ꯊꯣꯏꯕꯤ ꯍꯣꯏꯔꯣꯝꯗ ꯂꯥꯛꯏ ꯄꯥꯔꯤꯅ꯫ ꯀꯩꯗꯧꯕꯅꯣ ꯊꯣꯏꯕꯤꯅ ꯂꯥꯛꯑꯣꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯅꯪꯒ ꯆꯞ ꯃꯥꯟꯅꯩ. ꯌꯧꯁꯜꯂꯛꯑꯦ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯁꯤ. ꯊꯣꯛꯆꯔꯛꯑꯅꯤ. ꯑꯉꯥꯡ ꯑꯃ ꯊꯥꯔꯒ ꯀꯧꯊꯣꯛꯍꯟꯕꯅ ꯐꯠꯇ꯭ꯔꯣ? ꯌꯥꯅꯤꯗ, ꯃꯣꯏꯗꯒꯤ ꯁꯤꯒꯤ ꯃꯐꯝꯁꯦ ꯑꯗꯨꯝ ꯎꯕꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕ ꯈꯪꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯣꯏꯕꯤꯁꯨ ꯊꯣꯔꯛꯂꯝꯃꯤ ꯄꯥꯔꯤꯅ꯫ ꯊꯣꯏꯕꯤꯗꯤ ꯊꯣꯛꯄꯨ ꯊꯣꯔꯛꯏ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯊꯣꯔꯛꯀꯅꯤꯅ꯫ ꯊꯣꯏꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯧꯕꯅ꯫ ꯌꯥꯝ ꯊꯨꯅꯕꯨ ꯊꯣꯔꯛꯏꯗ. ꯉꯁꯥꯏꯗꯒꯤ ꯇꯥ ꯊꯧꯕ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯀꯧꯔꯤꯕꯣ? ꯁꯨꯝ ꯆꯝꯅ ꯎꯅꯁꯦ ꯍꯥꯏꯅ ꯀꯧꯔꯤꯔꯣ? ꯁꯤ ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡꯅꯤ. ꯊꯧꯕ ꯂꯧꯏ. ꯊꯣꯏꯕꯤ ꯄꯥꯔꯤꯒꯤꯁꯨ ꯄꯤꯔꯛꯂꯝꯃꯤ. ꯁꯤꯅ ꯇꯥ ꯄꯥꯔꯤꯒꯤ. ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯁꯔꯨꯛ ꯇꯝꯕꯤꯔꯤꯕ? ꯄꯥꯔꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯁꯤꯜꯂꯝꯃꯤ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯗꯨꯅ꯫ ꯁꯤꯅ ꯐꯅꯦꯛꯅꯤ. ꯐꯅꯦꯛꯁꯤꯗꯤ ꯀꯩꯒꯤ? ꯑꯩꯅ ꯁꯥꯕ ꯐꯅꯦꯛꯇꯨꯅꯤ, ꯂꯣꯏ. ꯏꯃꯥꯒꯤ ꯑꯃ ꯑꯩꯅ ꯄꯤꯕꯅꯤ. ꯑꯗꯣ ꯐꯅꯦꯛꯁꯤꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯄꯥꯏꯗꯣꯏꯅꯣ? ꯌꯣꯝꯁꯜꯂꯤꯁꯤꯗꯤ. ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯁꯦ, ꯑꯍꯟꯕꯅꯤ, ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯅꯤ, ꯁꯦꯠꯅꯕꯁꯨ ꯅꯠꯇꯕꯁꯤꯕꯨ. ꯄꯥꯔꯤꯅ, ꯏꯇꯥꯎ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯀꯣꯛ ꯂꯧꯁꯤꯜꯂꯣ. ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ? ꯀꯥꯏꯗꯦꯕ ꯏꯇꯥꯎ. ꯊꯧꯕꯁꯨ ꯂꯧꯔꯝꯃꯤ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯉꯒꯦ. ꯉꯥꯏꯈꯣ ꯊꯣꯏꯕꯤ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯩꯅꯣ ꯇꯥ ꯊꯧꯕ? ꯅꯪ ꯄꯩꯁꯥꯒ ꯈꯔ ꯂꯩꯒꯗ꯭ꯔꯣ? ꯊꯣꯏꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯩꯁꯥꯗꯨ ꯄꯤꯗꯨꯅ, ꯁꯤꯅ ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤ ꯌꯥꯅꯤ. ꯑꯗꯨꯗꯤ ꯂꯧꯁꯤꯜꯂꯣ. ꯍꯪꯕꯒ ꯄꯤꯔꯛꯄꯅ ꯍꯥꯜꯂꯤ ꯇꯧꯔꯤꯁꯦ. ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ. ꯍꯣꯏ ꯍꯣꯏ. ꯊꯣꯏꯕꯤꯗꯨ ꯆꯪꯈꯤꯔꯝꯃꯤ ꯊꯧꯕꯅ. ꯆꯠꯂꯁꯤꯔꯥ? ꯍꯣꯏ ꯏꯇꯥꯎ. ꯄꯥꯔꯤ ꯃꯈꯥ ꯇꯥꯗꯨꯅ, ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯐꯩꯀꯣ ꯏꯇꯥꯎ. ꯌꯥꯝ ꯐꯕꯅꯦ, ꯑꯗꯨꯅꯕꯨ ꯑꯩꯅ ꯀꯣꯏꯔꯤꯅꯤ. ꯊꯣꯏꯕꯤ ꯐꯪꯖꯕꯗꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤ. ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏ. ꯃꯊꯃꯣꯏꯅ ꯁꯦꯡꯂꯤꯕ, ꯊꯕꯛꯅ ꯐꯔꯤꯕ, ꯅꯣꯡꯃꯗꯁꯨ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯠꯇꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯗꯦ. ꯌꯥꯝ ꯐꯕꯅꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝ ꯃꯌꯨꯝ ꯆꯪꯅꯔꯛꯂꯝꯃꯤ. ꯊꯧꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ, ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯄꯤꯔꯛꯑꯕꯣ? ꯍꯣꯏ ꯃꯥ, ꯄꯤꯔꯛꯏꯁꯦ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯤꯔꯛꯀꯅꯤꯅ. ꯏꯀꯥꯏ ꯍꯥꯏꯔꯤꯅꯤꯀꯣ. ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣꯍꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯕꯨ. ꯑꯗꯣ ꯂꯧꯕꯗꯤ ꯅꯠꯇꯦꯗꯅ. ꯐꯔꯦ ꯐꯔꯦ, ꯃꯥꯅ ꯄꯤꯔꯛꯏꯁꯦ. ꯁꯤꯒ ꯄꯤꯔꯛꯄꯅꯤ. ꯁꯤꯅ ꯀꯩꯅꯣ? ꯃꯥꯅ ꯁꯥꯕ ꯐꯅꯦꯛꯅꯤ ꯍꯥꯏ. ꯇꯣꯝꯕꯤ ꯐꯅꯦꯛ ꯑꯗꯨ ꯌꯦꯡꯉꯤ. ꯃꯈꯨꯠ ꯅꯥꯟꯅ ꯁꯥꯏꯗ, ꯐꯖꯩꯅꯦꯍꯦ.
ꯌꯥꯝ ꯍꯩꯕꯅꯦ ꯊꯣꯏꯕꯤꯗꯣ ꯄꯩꯁꯥꯒ ꯄꯩꯁꯥ ꯆꯤꯜꯂꯤ ꯁꯤꯗꯤ ꯈꯔ ꯇꯥꯡꯅ ꯌꯣꯟꯊꯣꯛꯀꯦ ꯈꯪꯗꯦ ꯏꯃꯥꯒꯤ ꯊꯣꯛꯄ ꯇꯧꯔꯣ ꯏꯆꯥꯅ ꯊꯣꯏꯕꯤ ꯀꯣꯏꯕꯁꯤꯃꯗꯤ ꯌꯥꯝ ꯀꯥꯟꯅꯔꯦꯍꯦ ꯑꯩꯅꯗꯤ ꯊꯣꯏꯕꯤꯒꯤ ꯀꯩꯝꯇ ꯇꯧꯕꯤꯗꯦ ꯏꯃꯥ ꯑꯩꯈꯣꯏꯅ ꯂꯩꯇꯕꯒꯤꯅꯤ ꯀꯩꯅꯣ ꯑꯩ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯏꯆꯥꯒꯤ ꯁꯛꯁꯤꯗ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯏꯆꯥꯗ ꯉꯥꯎꯅꯔꯤꯕꯅꯤ ꯃꯥꯅ ꯊꯥꯗꯣꯛꯑꯝꯃꯒ ꯃꯁꯛ ꯐꯖꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯃ ꯍꯦꯛꯇ ꯀꯣꯛ ꯀꯣꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯗ ꯏꯆꯥꯅꯅꯦ ꯃꯊꯥ ꯁꯥꯔꯨꯅꯨ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯊꯣꯏꯕꯤꯗꯤ ꯃꯁꯛ ꯀꯥ ꯍꯦꯟꯅ ꯐꯖꯕꯁꯨ ꯅꯠꯇꯦ ꯌꯥꯔꯦꯁꯦ ꯅꯨꯃꯤꯗꯥꯡꯗꯤ ꯏꯟꯖꯥꯡ ꯈꯔ ꯍꯧꯍꯜꯂꯨꯀꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯝꯕꯤꯅ ꯀꯥꯟꯅꯗꯦ ꯐꯅꯦꯛꯁꯦ ꯑꯩ ꯌꯣꯟꯊꯣꯛꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯏꯟꯖꯥꯡ ꯃꯌꯥꯝ ꯑꯁꯤꯅ ꯀꯥꯏꯗꯒꯤꯅꯣ ꯊꯣꯏꯕꯤꯅ ꯄꯤꯔꯛꯄꯅꯦ ꯏꯃꯥ ꯊꯧꯕꯒꯤ ꯄꯤꯔꯛꯄꯗ ꯅꯪꯒꯤꯁꯨ ꯌꯥꯎꯔꯛꯏꯔꯣ ꯍꯣꯏ ꯏꯃꯥ ꯏꯃꯥꯗꯤꯅꯦ ꯊꯣꯏꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯗꯨ ꯆꯪꯂꯛꯇꯨꯅ ꯊꯝꯕꯥꯜ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯨ ꯄꯩꯁꯥꯒ ꯂꯩꯕ꯭ꯔꯣ ꯐꯅꯦꯛꯁꯤꯃꯇ ꯂꯧꯁꯤ ꯀꯥꯏꯅꯣ ꯐꯅꯦꯛꯇꯨꯕꯣ ꯑꯝꯇ ꯌꯦꯡꯒꯦ ꯁꯦ ꯌꯦꯡꯉꯨ ꯌꯥꯝ ꯐꯖꯕꯅꯤ ꯊꯝꯕꯥꯜ ꯐꯅꯦꯛꯇꯨ ꯌꯦꯡꯗꯨꯅ ꯍꯥꯏꯒꯨꯝꯃꯗꯅ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅꯦꯍꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯐꯖꯕꯅꯦꯅ ꯑꯗꯣ ꯏꯆꯦ ꯌꯥꯝꯅꯗꯤ ꯄꯥꯝꯃꯤ ꯄꯩꯁꯥꯁꯤ ꯍꯌꯦꯡ ꯄꯤꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯌꯥꯏꯌꯦ ꯍꯌꯦꯡ ꯁꯣꯏꯗꯕꯤꯗ ꯄꯤ ꯍꯣꯏ ꯏꯆꯦ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟꯅꯤꯅ ꯄꯤꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯐꯅꯦꯛꯁꯤ ꯍꯌꯦꯡ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏꯗ ꯑꯗꯨꯝ ꯂꯧꯍꯧꯔꯣ ꯏꯆꯦꯒꯤꯗꯤꯅꯦ ꯁꯒꯣꯜꯁꯦꯟ ꯑꯗꯨ ꯑꯗꯥ ꯂꯩꯇꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯂꯧꯍꯧꯔꯒꯦ ꯇꯣꯝꯕꯤꯗꯣ ꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜꯅ ꯐꯅꯦꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯥ ꯅꯥꯟꯅ ꯐꯖꯩꯗ ꯃꯆꯨꯁꯤꯁꯨ ꯐꯖꯩꯅꯦꯍꯦ ꯁꯤꯕꯨ ꯀꯥꯏꯗꯩ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯏꯃꯥ ꯁꯤ ꯐꯅꯦꯛꯁꯤꯗꯤ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛꯇ ꯊꯧꯕꯗ ꯄꯤꯔꯛꯄꯅꯤ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯏꯃꯥ ꯊꯣꯏꯕꯤꯅ ꯁꯥꯕꯅꯤ ꯊꯧꯕꯗ ꯏꯃꯥ ꯆꯠꯂꯂꯨ ꯍꯥꯏꯅ ꯄꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯣꯟꯊꯣꯔꯛꯏꯕ ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯅꯠꯇꯦ ꯄꯩꯁꯥꯗꯨꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯤꯜꯂꯕ ꯖꯥꯠꯅꯣꯕ ꯊꯣꯏꯕꯤꯅꯗꯤ ꯍꯔꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯃꯤꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯁꯦꯠꯍꯟꯅꯤꯡꯗꯅ ꯄꯤꯔꯛꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯍꯧꯅꯗꯦꯗꯅ ꯁꯤꯕꯨ ꯊꯣꯏꯕꯤꯅ ꯈꯪꯉꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥꯕ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯈꯣꯏ ꯏꯆꯦꯁꯤꯁꯨ ꯊꯧꯕꯗꯨꯕꯨ ꯀꯩꯝꯇ ꯍꯥꯏꯗꯕ ꯖꯥꯠꯂꯣ ꯍꯥꯏꯔꯝꯃꯣꯏ ꯃꯃꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯗ ꯊꯣꯏꯕꯤꯗꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕꯤꯒ ꯊꯧꯕꯒ ꯎꯅꯔꯝꯃꯤ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯈꯔ ꯐꯔꯕ ꯅꯠꯇ꯭ꯔꯣ ꯈꯔꯗꯤ ꯐꯔꯤ ꯏꯃꯥꯗꯣ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯌꯨꯀꯣ ꯇꯧꯏ ꯁꯦ ꯀꯩꯅꯣ ꯁꯤꯕꯣ ꯅꯪꯅ ꯂꯩꯌꯨ ꯍꯥꯏꯕ ꯐꯤꯔꯣꯜꯗꯨꯅꯤ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯩꯔꯨꯔꯤꯕ ꯉꯔꯥꯡ ꯂꯪ ꯂꯩꯕ ꯆꯠꯄꯗ ꯂꯧꯔꯛꯄꯅꯤ ꯊꯧꯕ ꯐꯤꯔꯣꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯁꯤꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯊꯣꯏꯕꯤꯁꯨ ꯃꯣꯃꯣꯟ ꯇꯧꯖꯩ ꯊꯧꯕꯅ ꯈꯟꯕ ꯌꯥꯝ ꯍꯩꯔꯦꯅꯦ ꯏꯇꯣꯝꯇ ꯈꯟꯕ ꯅꯠꯇꯦꯗ ꯂꯥꯡꯅꯤꯟꯁꯨ ꯌꯥꯎꯏ ꯈꯟꯕꯗ ꯑꯗꯨ ꯊꯣꯏꯕꯤ ꯍꯟꯗꯛꯇꯤꯅꯦ ꯏꯃꯨꯡꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯅꯤꯅ ꯈꯔ ꯋꯥꯏ ꯊꯧꯕ ꯑꯆꯤꯟꯆꯤꯟꯗ ꯅꯪꯉꯣꯟꯗ ꯈꯔ ꯍꯪꯉꯒꯦ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯨ ꯍꯣꯏ ꯊꯧꯕ ꯑꯩꯅ ꯑꯃꯨꯛ ꯂꯣꯏ ꯁꯤꯡꯕꯤꯅꯤꯗ ꯊꯧꯕꯗ ꯑꯩꯅ ꯁꯤꯡꯕꯤꯌꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯁꯤꯡꯗꯣꯏꯅꯤ ꯑꯗꯣ ꯊꯧꯕ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯍꯥꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯌꯥꯝ ꯊꯣꯛꯀꯅꯨꯀꯣ ꯀꯩꯒꯤꯅꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯒꯗꯧꯔꯕ ꯃꯌꯥꯝꯗꯨꯅ ꯊꯧꯕꯗ ꯌꯥꯝꯅ ꯉꯥꯎꯅꯩꯌꯦꯕ ꯊꯧꯕ ꯅꯣꯛꯇꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯒꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯈꯜꯂꯛꯑꯦ ꯍꯦꯛꯇ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯈꯨꯜ ꯂꯩꯀꯥꯏ ꯂꯣꯏꯅ ꯈꯪꯉꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅ ꯈꯪꯅꯤ ꯈꯪꯅ ꯊꯧꯕꯗ ꯅꯨꯡꯁꯤ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯍꯥꯏꯔꯛꯑꯒꯅ ꯑꯩꯒꯤꯗꯤ ꯊꯣꯏꯕꯤ ꯂꯩꯔꯦꯅ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦꯗꯅ ꯊꯣꯏꯕꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯊꯧꯕꯅ ꯑꯗꯨ ꯊꯦꯡꯉꯤ ꯅꯪꯁꯨ ꯆꯪꯉꯨꯀꯣ ꯍꯣꯏ ꯊꯧꯕ ꯆꯪꯉꯒꯦ ꯑꯁꯨꯝꯅ ꯊꯣꯏꯕꯤꯗꯨ ꯆꯪꯈꯤꯔꯝꯃꯤ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ
ꯊꯣꯏꯕꯤ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯁꯨꯛꯊꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥꯅ "ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯁꯨꯛꯊꯔꯒ ꯆꯪꯉꯛꯏꯗꯨꯅ?" ꯊꯣꯏꯕꯤ ꯃꯥꯡꯒꯣꯟꯗ ꯐꯝꯊꯩ꯫ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ?" "ꯏꯃꯥ, ꯇꯥ ꯊꯧꯕ ꯍꯣꯏ ꯃꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ." "ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯁꯨꯛꯊꯔꯒ ꯆꯪꯉꯛꯏꯁꯦ?" "ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯅꯤ." "ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯕꯨ ꯀꯩꯅꯣ, ꯅꯣꯡꯃ ꯅꯤꯅꯤꯉꯥꯏ ꯑꯗꯨꯝ ꯐꯈꯤꯗꯧ ꯂꯩꯔꯁꯤꯗ." "ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ." "ꯅꯅꯦꯝꯄꯣꯛꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ." "ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ." "ꯑꯗꯣ ꯏꯃꯥ ꯀꯩꯅꯣꯝꯃ ꯍꯪꯒꯦ." "ꯀꯩꯅꯣ ꯏꯃꯥ?" "ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯃꯥꯗ ꯄꯤꯈꯤꯕ ꯐꯅꯦꯛꯇꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯁꯦꯠꯂꯤ." "ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯗ ꯏꯃꯥ." "ꯅꯠꯇꯦ. ꯏꯆꯥꯅ ꯁꯥꯕ ꯈꯨꯠ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯃꯨꯟꯅ ꯈꯪꯉꯤ ꯑꯩꯅ." "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" "ꯑꯗꯒꯤ ꯑꯗꯨꯝꯅ ꯃꯥꯟꯅꯕ ꯐꯅꯦꯛ ꯁ꯭ꯋꯥꯏꯗ ꯁꯥꯕꯁꯨ ꯅꯠꯇꯦ." "ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥ." "ꯑꯩꯅꯅꯦ ꯃꯤꯉꯣꯟꯗ ꯍꯪꯗꯣꯛꯍꯟꯕꯅꯤ." "ꯑꯗꯨꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯏꯃꯥ?" "ꯑꯣ ꯑꯗꯨꯗꯅꯦ ꯊꯧꯕꯒꯤ ꯃꯃꯥꯅ ꯌꯣꯟꯊꯣꯔꯛꯄꯅꯦ ꯍꯥꯏ." ꯊꯣꯏꯕꯤ ꯀꯩꯝꯇ ꯈꯨꯝꯗ ꯇꯨꯃꯤꯟ ꯂꯩ, ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗ ꯋꯥꯔꯧꯖꯕ, ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯃꯥ ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ "ꯐꯅꯦꯛꯇꯨꯃꯛ ꯍꯦꯛꯇ ꯌꯣꯟꯊꯣꯛꯄꯗꯤ ꯍꯧꯅꯕ꯭ꯔꯥꯕ? ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯏꯆꯥꯁꯦ ꯀꯔꯤꯃꯇ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ." "ꯑꯩ ꯇꯥ ꯊꯧꯕꯗ ꯍꯪꯒꯦ ꯏꯃꯥ." "ꯏꯃꯨꯡ ꯅꯨꯡꯉꯥꯏꯕꯁꯨ ꯄꯥꯔꯤ ꯍꯣꯏꯅ ꯃꯌꯥꯝ ꯍꯦꯜꯂꯤ." "ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯤ ꯐꯕ, ꯋꯥ ꯈꯪꯕꯁꯨ ꯃꯈꯣꯏꯅ ꯍꯦꯜꯂꯤ." "ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯃꯣꯏ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯣ?" "ꯏꯕꯨꯡꯉꯣ ꯄꯥꯔꯤꯗꯣ ꯏꯌꯥ ꯅꯨꯄꯥ ꯑꯣꯏꯅꯤꯡꯉꯛꯄ ꯑꯗꯨꯒꯤ." "ꯑꯁ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯏꯃꯥ." "ꯊꯧꯕ ꯍꯣꯏꯗ ꯂꯩꯕꯗ ꯅꯪꯁꯦ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯛꯇ꯭ꯔꯕ." "ꯑꯁ ꯏꯃꯥ." ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ "ꯏꯆꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕ ꯐꯅꯦꯛꯄꯨ ꯃꯈꯣꯏꯅ ꯌꯣꯟꯊꯣꯛꯄ, ꯁꯤꯗꯕꯨ ꯏꯆꯥꯁꯤꯕꯨ ꯃꯈꯣꯏꯅ ꯀꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯗꯣꯔꯤꯒꯦ?" ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ, ꯄꯥꯔꯤꯒ ꯊꯧꯕꯒꯗꯣ ꯁꯟ ꯍꯣꯏꯕ ꯊꯣꯔꯛꯂꯝꯃꯤ ꯊꯧꯕꯅ꯫ "ꯁꯟ ꯌꯥꯝꯁꯨ ꯍꯣꯏꯕꯗ ꯑꯩꯗꯤ ꯋꯥꯔꯦꯗ. ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯁꯤꯔꯣ?" "ꯍꯣꯏ, ꯁ꯭ꯋꯥꯏꯗ ꯉꯥꯏꯍꯥꯛ ꯐꯝꯃꯁꯤ." ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯋꯥꯏꯗ ꯐꯝꯂꯝꯃꯤ ꯊꯧꯕꯅ꯫ "ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯅꯔꯦꯍꯦ." "ꯊꯣꯏꯕꯤꯗꯤ ꯌꯥꯎꯗꯦꯅꯦ." "ꯍꯣꯏꯅꯦ, ꯃꯥꯗꯤ ꯌꯥꯎꯗꯦ. ꯅꯍꯥꯟꯈꯩꯗꯤ ꯑꯗꯨꯝ ꯊꯣꯔꯛꯇꯥꯏꯅꯦ." "ꯊꯣꯔꯛꯄꯅꯤ." "ꯂꯥꯡꯅꯤꯡꯁꯨ ꯌꯥꯎꯕ ꯎꯗꯦ. ꯀꯩꯗꯧꯔꯖꯥꯠꯅꯣ?" "ꯃꯣꯏ ꯑꯅꯤ ꯍꯧꯅꯔꯒ ꯊꯣꯔꯛꯇꯕ ꯑꯣꯏꯔꯝꯒꯅꯤꯗ." "ꯑꯗꯣ ꯅꯪꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯗꯦ ꯀꯩꯒꯤꯅꯣ?" "ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯩꯇꯕꯒꯤꯅꯤ." "ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯑꯃ ꯌꯦꯡꯍꯧꯔꯗꯅ." "ꯇꯜꯂꯤꯗ. ꯑꯄꯥꯝꯕ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯑꯝꯇ ꯌꯥꯎꯗꯦ." "ꯌꯦꯡꯍꯧꯕꯅ ꯐꯅꯤꯗ. ꯍꯌꯦꯡ ꯏꯃꯥꯅꯗꯤ ꯈꯔ ꯂꯩꯕꯒ ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯛꯑꯅꯤ." ꯃꯇꯝꯗꯨꯒꯤ ꯊꯣꯛꯄ ꯍꯥꯏꯗꯨꯅꯤ." ꯊꯧꯕ ꯑꯌꯦꯡꯕ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯄꯥꯔꯤꯅ꯫ "ꯀꯅꯥꯗꯅꯣ ꯅꯪꯅ ꯑꯗꯨꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ?" ꯊꯧꯕꯅ "ꯑꯥꯗ ꯅꯨꯄꯤ ꯃꯁꯛ ꯈꯪꯗꯕ, ꯅꯍꯥꯟꯈꯩ ꯎꯗꯕ ꯑꯃ ꯌꯥꯎꯔꯤ." ꯄꯥꯔꯤꯁꯨ ꯌꯦꯡꯗꯨꯅ "ꯂꯥꯏꯖꯁꯤꯔꯣ?" "ꯂꯥꯏꯖ ꯀꯧꯕ꯭ꯔꯣ? ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯕ, ꯃꯁꯝꯒ ꯌꯥꯝꯅ ꯁꯥꯡꯕꯁꯦ?" "ꯀꯧꯕꯅꯦ." "ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯕ?" "ꯑꯋꯥꯡꯒꯤ ꯄꯦꯇ꯭ꯔꯨꯛꯂꯩꯗꯣ ꯃꯈꯣꯏ ꯃꯅꯦꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏ ꯈꯨꯜꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯂꯥꯛꯄꯅꯦ ꯍꯥꯏꯕꯅꯤ." "ꯑꯣ, ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯑꯗꯣ?" "ꯏꯃꯥꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ." ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯗꯣ ꯃꯁꯛꯁꯦ ꯁꯥꯊꯤꯅ ꯐꯖꯗ꯭ꯔꯣ?" "ꯈꯪꯗꯦꯗ ꯑꯩꯗꯤ." ꯊꯧꯕꯗꯤ ꯂꯥꯏꯖꯗ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯄꯥꯔꯤꯅ꯫ "ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ?" "ꯌꯦꯡꯉꯤꯅꯤ ꯀꯩꯅꯣ." ꯊꯧꯕ "ꯑꯁ ꯃꯁꯛ ꯑꯁꯨꯛ ꯐꯖꯕꯁꯤꯕꯨ ꯀꯃꯥꯏꯅ ꯌꯦꯡꯅꯤꯡꯉꯣꯏꯗꯣꯏꯅꯣ?" "ꯊꯣꯏꯕꯤꯅꯦ ꯈꯪꯉꯒ." "ꯈꯪꯉꯨꯍꯦ ꯅꯪꯁꯨ." "ꯈꯪꯗ꯭ꯔꯁꯨ ꯅꯪ ꯇꯧꯔꯤꯗꯣ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯔꯣꯏ." "ꯈꯪꯁꯨ ꯈꯪꯗꯕꯁꯤꯕꯨ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯣꯏꯅꯣ?" "ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯂꯥꯏꯖꯁꯦ ꯄꯥꯝꯃꯛꯏꯔꯕ?" "ꯅꯠꯇꯦ ꯅꯪꯁꯨ. ꯑꯗꯨꯃꯥꯏꯅꯒ ꯇꯧꯅꯨꯀꯣ." "ꯇꯧꯔꯣꯏꯍꯦ, ꯑꯩꯒꯤꯗꯤ ꯊꯣꯏꯕꯤ ꯂꯩꯔꯤꯁꯤꯗꯤ." "ꯑꯗꯨꯅꯦꯕ." ꯊꯧꯕ ꯃꯆꯤꯟꯗ ꯑꯗꯨꯝꯅ ꯍꯥꯏꯖꯔꯁꯨ ꯃꯃꯤꯠꯇꯨꯅꯗꯤ ꯂꯥꯏꯖꯕꯨ ꯑꯗꯨꯝ ꯌꯦꯡꯂꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯊꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯖꯅ ꯄꯦꯇ꯭ꯔꯨꯛꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯥꯗꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ?" "ꯃꯈꯥꯔꯣꯝꯗꯒꯤꯅꯤ." "ꯑꯗꯨꯅꯤ, ꯑꯩꯈꯣꯏ ꯃꯅꯥꯛꯇꯗꯤ ꯎꯗꯦꯕ." ꯂꯥꯏꯖꯅ "ꯑꯗꯣ ꯃꯃꯤꯡꯕꯨ ꯀꯩꯀꯩ ꯀꯧꯒꯦ?" "ꯑꯃꯅ ꯄꯥꯔꯤ, ꯑꯃꯅ ꯊꯧꯕ." "ꯑꯣ, ꯐꯖꯩꯅꯦ, ꯃꯁꯛꯀ ꯆꯥꯅꯩ."
ꯂꯥꯏꯖ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯉꯤ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯅꯪꯒꯤꯁꯦ ꯑꯅꯤꯁꯤꯗ ꯉꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯉꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯔ ꯑꯗꯨꯝ ꯌꯦꯡꯅꯤꯡꯉꯤ ꯃꯁꯛ ꯐꯖꯕꯅꯤ ꯌꯥꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯁꯛ ꯐꯖꯕ ꯍꯥꯏꯔꯗꯤ ꯃꯈꯣꯏ ꯑꯅꯤꯅꯤ ꯑꯗꯨꯅꯤ ꯅꯨꯄꯥ ꯃꯥꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯅꯤꯡꯊꯤꯖꯩ ꯄꯦꯇ꯭ꯔꯨꯛꯂꯩ ꯅꯣꯛꯇꯨꯅ ꯑꯗꯣ ꯀꯔꯝꯕꯅꯣ ꯅꯪꯅ ꯉꯥꯎꯖꯔꯤꯁꯦ ꯈꯪꯗꯦꯗ ꯑꯅꯤꯃꯛ ꯉꯥꯎꯔꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯖꯩ ꯑꯅꯤꯁꯤꯗꯒꯤ ꯑꯃ ꯀꯣꯏꯕ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯅꯪꯁꯨꯕ ꯑꯅꯤꯃꯛ ꯀꯥꯏꯅ ꯑꯁꯦꯡꯕꯅꯤ ꯑꯅꯤꯃꯛ ꯐꯖꯩ ꯑꯃꯅꯦ ꯉꯛꯁꯝꯗ ꯈꯨꯗꯩ ꯌꯥꯜꯂꯤꯁꯦ ꯑꯁꯤꯅ ꯄꯥꯔꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯊꯧꯕ ꯑꯗꯣ ꯊꯧꯕꯗꯤ ꯅꯨꯄꯤ ꯀꯣꯏꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯊꯣꯏꯕꯤꯑꯅ ꯅꯨꯄꯤ ꯀꯣꯏꯕ ꯍꯣꯏ ꯑꯃꯁꯤꯗꯤ ꯄꯥꯔꯤ ꯍꯥꯏꯕꯁꯦ ꯑꯁꯤꯗꯤ ꯀꯣꯏꯔꯤꯔ ꯀꯣꯏꯗ꯭ꯔꯤꯔ ꯈꯪꯗꯦꯗ ꯊꯧꯕꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯃꯁꯛꯇꯤ ꯀꯩꯁꯨ ꯐꯖꯗꯦꯗ ꯅꯪꯅ ꯌꯥꯝꯅ ꯍꯦꯜꯂꯦ ꯐꯖꯕ ꯑꯩꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯍꯣꯏ ꯑꯗꯣ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯐꯕꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯊꯕꯛ ꯁꯨꯕ ꯍꯣꯠꯅꯕ ꯀꯟꯕ ꯌꯥꯝꯅ ꯀꯜꯂꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯅꯁꯨꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯥ ꯊꯧꯕꯒꯤꯁꯨ ꯌꯥꯝꯅ ꯍꯣꯠꯅꯕꯤꯕꯅꯤ ꯍꯥꯏꯗꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯕꯗꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯅꯤ ꯊꯧꯕꯗꯤ ꯊꯣꯏꯕꯤ ꯐꯪꯕꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕꯩ ꯃꯑꯣꯡꯅꯤꯅꯦ ꯍꯣꯏ ꯑꯗꯨꯒ ꯃꯃꯤꯠꯁꯤꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯃꯥꯒꯤꯁꯦ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯟꯗ꯭ꯔꯣ ꯑꯗꯣ ꯆꯨꯝꯅ ꯌꯦꯡꯉꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯃꯥꯒꯤꯁꯤꯕꯨ ꯆꯨꯝꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯃꯥꯟꯕ꯭ꯔꯅꯦ ꯃꯥꯟꯗꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅꯤ ꯑꯗꯣ ꯅꯨꯄꯤ ꯂꯩꯕꯅꯤꯅ ꯅꯪꯅ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯄꯥꯔꯤꯁꯦ ꯑꯁꯤ ꯑꯣꯏꯅ ꯇꯧꯕ ꯇꯥꯕ ꯄꯥꯔꯤꯁꯤꯁꯨ ꯌꯥꯏ ꯑꯗꯣ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯌꯦꯡ ꯌꯦꯡꯉꯛꯇꯦ ꯈꯪꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯌꯦ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯃꯁꯤꯅ ꯈꯪꯉꯒ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯝꯒꯅꯤ ꯑꯗꯣ ꯊꯧꯕꯒꯤ ꯃꯤꯠꯌꯦꯡꯁꯦ ꯌꯥꯝ ꯉꯥꯎꯖꯩꯉꯣ ꯃꯥꯒꯤꯁꯦ ꯅꯪ ꯃꯁꯛ ꯐꯖꯕꯁꯤꯗ ꯌꯦꯡꯉꯛꯄ ꯃꯥꯜꯂꯤ ꯊꯣꯏꯕꯤꯗꯤ ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯐꯖꯗꯦꯕ ꯃꯥ ꯑꯣꯏꯅ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯦ ꯅꯨꯄꯤ ꯂꯩꯕꯗꯨꯗ ꯅꯨꯄꯤ ꯊꯤꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯍꯣꯏ ꯂꯨꯍꯣꯡꯕꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯌꯦꯡꯉꯣ ꯄꯦꯇ꯭ꯔꯨꯛꯂꯩ ꯑꯩꯒꯤ ꯁꯛꯁꯤꯗ ꯑꯩꯅ ꯅꯨꯄꯥꯗ ꯀꯃꯥꯏꯅ ꯍꯧꯔꯨꯅꯤ ꯃꯥꯅꯤ ꯅꯪꯗꯤ ꯂꯦꯝꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯦꯝꯕꯁꯤꯗ ꯄꯥꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯩꯝꯇ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯗꯦ ꯇꯥ ꯄꯥꯔꯤꯗꯤꯅꯦ ꯅꯨꯄꯤꯗ ꯀꯌꯥ ꯑꯣꯟꯁꯤꯟꯗꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨꯒ ꯊꯧꯕꯁꯤꯗꯤ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯇꯧꯔꯛꯀꯗꯕ ꯅꯨꯄꯥꯅꯤ ꯏꯁ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤꯠꯌꯦꯡ ꯑꯃꯗ ꯈꯪꯉꯤ ꯏꯁ ꯌꯥꯝ ꯈꯪꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯑꯃꯗꯤ ꯀꯣꯏꯗꯕ ꯌꯥꯗꯕꯅꯤ ꯌꯦꯡꯉꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯁꯛꯁꯤꯗ ꯃꯈꯣꯏꯁꯨ ꯍꯥꯏꯗ꯭ꯔꯗꯤ ꯍꯥꯏꯗ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ ꯊꯧꯕꯅ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ ꯍꯣꯏ ꯂꯥꯛꯑꯣ ꯑꯅꯤꯗꯣ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯊꯧꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯦꯇ꯭ꯔꯨꯛꯂꯩ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯊꯧꯕ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯗꯤ ꯀꯅꯥꯅꯣ ꯅꯍꯥꯟꯈꯩ ꯎꯗꯦꯅ ꯄꯥꯔꯤꯗꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯕꯅꯤ ꯄꯦꯇ꯭ꯔꯨꯛꯂꯩꯅ ꯇꯥ ꯊꯧꯕ ꯑꯩꯈꯣꯏꯅꯤꯒꯤ ꯃꯆꯥꯅꯤ ꯑꯣ ꯊꯧꯕ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯡꯗꯣ ꯂꯥꯏꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯃꯥꯏꯅ ꯈꯪꯉꯝꯃꯤꯕ ꯅꯁꯛ ꯑꯗꯨ ꯐꯖꯔꯒ ꯑꯩꯅ ꯅꯪꯒꯤ ꯃꯤꯡ ꯀꯃꯥꯏꯅ ꯈꯪꯉꯣꯏꯗꯣꯏꯅꯣ ꯂꯥꯏꯖꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ ꯊꯧꯕꯅ ꯍꯌꯦꯡ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯀꯩ ꯋꯥꯅꯣ ꯍꯌꯦꯡ ꯍꯥꯏꯔꯒꯦ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯄꯥꯝꯕ ꯃꯥꯜꯂꯦꯅ ꯍꯣꯏꯅꯦ ꯀꯩꯅꯣ ꯊꯣꯏꯕꯤꯒ ꯑꯝꯇ ꯅꯨꯡꯁꯤꯗ꯭ꯔꯖꯥꯠꯂꯣ ꯑꯩꯅ ꯐꯖꯕ ꯍꯦꯟꯕꯁꯤꯗ ꯊꯣꯏꯕꯤꯒꯗꯣ ꯂꯣꯏ ꯀꯥꯎꯔꯝꯃꯅꯤ ꯁꯤꯗꯅꯤꯅꯦ ꯅꯨꯄꯥ ꯍꯥꯏꯁꯦ ꯈꯪꯗꯦꯗ ꯌꯥꯝ ꯍꯔꯥꯎꯏ ꯍꯌꯦꯡ ꯇꯥ ꯊꯧꯕꯒꯤ ꯋꯥꯈꯜꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯒꯅꯤ ꯑꯩꯗꯤ ꯍꯌꯦꯡ ꯉꯥꯏꯕ ꯉꯝꯃꯔꯣꯏꯗ ꯅꯪꯁꯨꯕ ꯏꯔꯥꯡꯗꯤ ꯃꯤ ꯅꯨꯄꯤ ꯂꯩꯕꯁꯤꯗ
Kanana khangbuno saunarambasу. Hoine, toknarambasу yai. Adugi oiramgani. Aduni. Ado khangdeda. Somda parina. Kaino nana changsilaga wari saruidubo. Kaimta nateda. Sumi chamchamna wari sarubani. Thauba maithongda momon minok noktuna lai pari mabukninda tumina khalami. Magisibu laijabu pamni bajala. Numit asigi numidang adu thauba laijabu adu makhanduna lairami. Mathangi numit ki nungthilni langlendo thoibi hoida lai. Thoibi so mangolda famduna lairami langlena. Nasangamdi hai kyam kana ngamjino. Thoibi tapna. Yamna kana ngamdaba nateda. Nakandagi mama tharona. Ngamdribani. Yamna kanba nate kaina. Chak phawba chaba nate. Aduni. Aina phibamse khara sokchilena khaleba. Aisune mana masa ngamdaba sida kaimta chathokpa ngamdre tawrisi. Icha laingai asidane nang hakda leminaram ima thaba khara phapa chatlukhige. Kuire. Magi phibamsida matomda thamba nungaitaduna tawbani. Hoima yani ima halaktriba phawba ai leminaramage. Hoi hoi nungaireda. Wado hairamlaga tharodu thongalomda thokri langlena. Chakti charaba. Khara chare. Imana namnamdana khara pizare. Thabak tawrinina ahing nungtil khangda khai hotnari. Aduna dina bataba. Ado langle. Kaino hayo. Nangna lakpada ta thaubaga lambidaga thengnaramdra. Thengnaramdi. Thoibi makha tarakte langlena. Nangnai haiba ma khangdra. Khangdaba mali. Sulak laktraba sida. Lakti. Kaino mana naba kandana nangna chen dana hotnaba. Aduga nangna aduk thina ngamdrakana hangba phawba laktaba. Khangdabagi oiramganida. Khangadi ma soidana lakani. Kaidobai khangoidoino. Laikai amatada leiminaraga. Langle. Mai maungsidi ai yam sauningida. Saurunase ai kemta khandi. Yari khangi. Nachinda adumaina hairasu na thamoida nungaitrido. Thoibi khumde tumina leirami langlen makha taaduna. Paw amasu taini ai. Kari pawno phanikidura. Hoi. Imana hairairo. Adubo henmandraba. Sum leitabaduda tawboirangani. Nangna adumaina phane hekta khandoi. Aisi nungaibadi nateda. Phanik adudagi phangdana makhoi kayam phangdorige. Asengba makhangnaba ta thabuga amtang wari saduna hangi khanbani. Adum naraga leiri. Laikai su loina khangnariba. Yumna su khangnariba. Adubu anaba phawba hangdaba. Ta thauba ma masana badadi makhoi imungi mama mapa naba phawba. Nangna chen dana hodari natro. Moi mawngsidine yamna wa khangmandi. Ma thabak chinbagi oirambasu yai. O kanto nangna dum kanto. Sumaina haidredi aibu kaya haiduinu langne. Ta thaubi mawngse nangbu nungsiba malaktre thoibi. Adumai haino ai pakhatleba. Nangidamakta mana thaurang kaimta lobidi. Langle nungaitana tumina leirami. Aduna ai kainomso haigi. Kaino. Ta thaubudo handak laijaga irang yamna tawnai hai. Pukri mapalda. Kanano laija haibadi. Nangdi naraga leirabani na khangaroi. Aikhoi khulda anauba lakpani. Petruk leido moigi manegi machani. Moida leiba oiramale. Masak phajabra. Masakti yamna phajai. Aikhoi swagi leisabisingdagi mana ihen heli. Adugi wado. Nangoda kanana haireino. Mayamna loina khangnarabani. Ta thaubana adubaina tawramoida. Ho kanana khangbano. Nupiduda ngawringaida nangga amta niksinglamdabasu. Ta thaubana adumaina tawriba langne. Ho nangna mabu thajabagine adumna haibani. Laikaina su loina khangidudi. Ibani nungsine haiba. Petruk laina su khangidudi. Hoi adubudi khangeba. Langlen ai ta thaubaga unaba pami. Hojik unarusira. Kainu nang haidubo phibamsiga. Ai maga unaraga wariyam sananingi. Ngawrakanuko narisiga. Hayengne pharaga adum phajana unasi. Thoibidu pukning yamna leita jaramde langlena themjin biduna.
ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯩ ꯋꯥꯅꯤ, ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏꯗ, ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯁꯣꯝꯗ ꯄꯥꯔꯤꯅ, ꯊꯧꯕꯥ, ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ? ꯊꯣꯏꯕꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯅꯪ ꯈꯪꯉꯕꯣ? ꯈꯪꯉꯤ. ꯑꯗꯨ ꯆꯠꯂꯒ ꯍꯪꯕꯤꯔꯨꯆꯣꯗꯅ. ꯀꯩꯗꯧꯗꯣꯏꯅꯣꯗ, ꯑꯩꯅ ꯍꯪꯕ ꯆꯠꯂꯒ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯐꯒꯗꯕꯁꯨ ꯅꯠꯇꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯅꯥꯕꯗꯗꯤ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯈ꯭ꯔꯤꯗꯨꯗꯤ. ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯑꯣꯏꯔꯝꯃꯣꯏ. ꯊꯧꯕꯒꯤ ꯃꯑꯣꯡꯁꯤꯗ ꯄꯥꯔꯤ ꯁꯥꯎꯅꯤꯡꯕꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯊꯧꯕꯅ. ꯍꯣꯔꯦꯟ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯊꯣꯛꯎꯁꯤꯀꯣ. ꯊꯧꯕꯥ, ꯅꯪ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯃꯕ? ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣ? ꯃꯌꯥꯝꯅ ꯂꯥꯏꯖꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯍꯥꯏꯅꯔꯤꯁꯦ. ꯃꯌꯥꯝꯅ ꯍꯥꯏꯅꯔꯒ ꯅꯪꯅ ꯊꯥꯖꯔꯤꯔꯣ? ꯅꯪ ꯁꯨꯕ. ꯊꯣꯏꯕꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ. ꯑꯁꯦꯡꯕꯁꯨ ꯅꯠꯇꯕꯗꯨꯕꯨ. ꯏꯇꯥꯎ, ꯅꯪ ꯊꯣꯏꯕꯤꯒꯤ ꯈꯜꯂꯨꯀꯣ. ꯈꯜꯂꯤꯗ, ꯑꯩ ꯃꯥꯒꯤ ꯈꯜꯂꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ. ꯄꯥꯔꯤꯗꯨ ꯊꯧꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯄꯥꯔꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯑꯩꯕꯨ ꯊꯣꯏꯕꯤꯒꯤ ꯑꯅꯥꯕꯁꯦ ꯍꯪꯉꯨꯁꯤꯔꯥ? ꯑꯩꯅꯗꯤ ꯀꯃꯥꯏꯅ ꯍꯪꯉꯨꯅꯤ, ꯏꯇꯥꯎ ꯊꯧꯕ ꯌꯥꯎꯗꯅ? ꯃꯌꯨꯝꯗ ꯆꯪꯉꯨꯕꯁꯨ ꯌꯥꯔꯣꯏ. ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯅ. ꯊꯣꯏꯕꯤꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯖꯥꯠꯅꯣ? ꯏꯕꯨꯡꯉꯣ, ꯀꯩꯅꯣ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ. ꯍꯩꯃꯥ, ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯊꯧꯕꯅ ꯋꯥꯗꯗꯅ ꯅꯪꯅ ꯋꯥꯕꯤꯔꯒ ꯂꯩꯔꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯦ ꯏꯃꯥ. ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯉꯤ. ꯏꯆꯥꯅ ꯊꯣꯏꯕꯤꯕꯨ ꯀꯌꯥꯝ ꯅꯤꯡꯖꯩ ꯍꯥꯏꯕ. ꯏꯃꯥ, ꯑꯅꯥꯕꯗꯣ ꯏꯃꯥ ꯆꯠꯂꯒ ꯍꯪꯂꯨ. ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯏꯆꯥꯅ ꯋꯥꯖꯕꯗꯣ ꯎꯕꯗ ꯏꯃꯥꯅ ꯍꯪꯂꯨꯕꯅꯤ. ꯀꯃꯥꯏ ꯇꯧꯍꯧꯒꯦ ꯏꯃꯥ? ꯀꯩꯁꯨ ꯇꯧꯍꯧꯗ꯭ꯔꯦ, ꯐꯍꯧꯔꯦ. ꯄꯥꯔꯤꯗꯨ ꯈꯔ ꯍꯔꯥꯎꯖꯔꯝꯃꯤ. ꯊꯝꯕꯥꯜꯅ, ꯊꯣꯏꯕꯤꯗꯣ ꯏꯃꯥ ꯑꯣꯏꯅ ꯀꯣꯛ ꯄꯨꯒꯦ ꯄꯨꯁꯤꯜꯂꯛꯑꯣꯗꯅ. ꯑꯁ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯃꯥꯅ ꯍꯥꯏꯁꯦ. ꯊꯣꯏꯕꯤꯁꯦ ꯊꯧꯕꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ. ꯏꯃꯥ, ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨꯀꯣ. ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯃꯑꯣꯡꯁꯤꯗ ꯊꯣꯏꯕꯤꯗೋ ꯄꯥꯝꯃꯨꯕ, ꯈꯪꯉꯕ? ꯊꯣꯏꯕꯤꯅꯁꯨ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕꯅꯤ. ꯑꯣ, ꯊꯣꯏꯕꯤ ꯃꯥꯁꯨꯅꯤ. ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯒꯦꯗꯤ ꯍꯥꯏꯗꯗꯅ. ꯑꯁ, ꯌꯥꯔꯦꯕ ꯏꯃꯥ, ꯑꯩꯈꯣই ꯃꯥꯁꯤꯗꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯕꯤ ꯊꯧꯕ ꯎꯅꯕ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯃꯃꯥꯅ, ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯨꯅ? ꯏꯃꯥ, ꯇꯥ ꯊꯧꯕꯒ ꯍꯥꯏꯐꯦꯠꯇ ꯊꯦꯡꯅꯔꯨꯒꯦꯅ ꯇꯧꯕꯅꯤ. ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯊꯧꯕꯗꯣ ꯉꯔꯥꯡ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯦꯞꯍꯧꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ. ꯇꯥ ꯊꯧꯕꯕ, ꯅꯨꯄꯤꯗꯣ ꯅꯈꯣꯏꯒꯤ ꯂꯥꯏꯖ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅꯤ. ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯅꯪꯅ ꯅꯥꯔꯒ ꯅꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕꯗꯨꯗ ꯏꯃꯥ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯕꯅꯤ. ꯏꯃꯥ, ꯅꯪꯅ ꯁꯣꯝꯗ ꯅꯥꯔꯒ ꯂꯩꯕꯗ ꯃꯥꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯅꯥꯕꯗꯗꯤ ꯏꯆꯥꯅ ꯋꯥꯖꯕ. ꯅꯨꯡꯁꯤꯕꯗꯨꯒꯤ ꯋꯥꯅꯤ ꯏꯃꯥꯅ ꯍꯥꯏꯁꯤ. ꯅꯪꯅ ꯅꯥꯔꯒ ꯂꯩꯔꯒ ꯍꯥꯏꯐꯦꯠꯇ ꯐꯥꯎꯕꯗ ꯍꯪꯗꯕ. ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥ ꯁꯥꯎꯅꯤꯡꯂꯤꯕꯅꯤ. ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯏ. ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯁꯣꯏꯗꯅ ꯈꯪꯅꯔꯝꯒꯅꯤ. ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩ. ꯊꯔꯣꯗꯤ ꯃꯈꯥ ꯇꯥꯗꯨꯅ, ꯈꯨꯟ ꯊꯪꯅꯕꯅꯦꯁꯨ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯃꯠꯇꯅꯤ. ꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯩꯗꯧꯕꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯏꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯄꯥꯝꯗꯦ. ꯅꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯗꯨꯗ ꯏꯃꯥꯅ ꯀꯩꯝꯇ ꯍꯥꯏꯗꯕꯩ ꯋꯥꯅꯤ. ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯇꯨꯡꯒꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ. ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯍꯌꯦꯡ ꯂꯨꯍꯣꯡꯂꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯑꯗꯨꯅꯅꯦ, ꯉꯁꯤ ꯎꯅꯔꯤꯉꯩꯗ ꯋꯥꯔꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯁꯥꯟꯅꯧ. ꯊꯣꯏꯕꯤꯗꯨ ꯇꯞꯅ, ꯍꯣꯏ ꯏꯃꯥ. ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯇ ꯅꯨꯡꯉꯥꯏꯇ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯝꯃꯤ. ꯊꯧꯕꯅ, ꯅꯁꯥꯕꯨ ꯈꯔ ꯐꯔꯕ? ꯐꯔꯦ. ꯇꯥ ꯊꯧꯕꯗꯤ ꯅꯣꯡꯃꯇꯁꯨ ꯍꯪꯕ ꯂꯥꯛꯇꯦ. ꯊꯕꯛ ꯆꯤꯟꯕ, ꯑꯗꯨꯒꯤꯅꯤ. ꯑꯩꯁꯨ ꯈꯜꯂꯕ ꯇꯥ ꯊꯧꯕ ꯊꯕꯛ ꯆꯤꯜꯂꯝꯃꯅꯤꯅ. ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯎꯅꯁꯤ ꯍꯥꯏꯅ ꯀꯧꯔꯤꯁꯤꯕꯣ? ꯊꯣꯏꯕꯤ ꯃꯥꯏꯊꯣꯡ ꯁꯨꯛꯅ, ꯀꯩꯅꯣ ꯇꯥ ꯊꯧꯕ ꯅꯪ ꯍꯥꯏꯗꯨꯕꯣ? ꯏꯕꯥꯅꯤ ꯎꯅꯗ꯭ꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯑꯩꯁꯨ ꯑꯃꯨꯛ ꯅꯥꯔꯒ ꯂꯩꯔꯨꯔꯦ. ꯅꯠꯇꯦ, ꯇꯥ ꯊꯧꯕꯅ ꯑꯩꯕꯨ ꯎꯅꯤꯡꯕꯒ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯣ? ꯊꯣꯏꯕꯤ, ꯇꯥ ꯊꯧꯕ, ꯅꯪ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ?
ꯃꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯂꯥꯏꯖ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯁꯦ? ꯆꯨꯝꯃꯦ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯗꯣ꯫ ꯇꯥ ꯊꯧꯕ, ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯅꯪꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯗꯣꯛꯅꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯕꯤ ꯀꯞꯇꯨꯅ, ꯇꯥ ꯊꯧꯕ, ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ? ꯏꯕꯥꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯗꯨꯛ ꯊꯨꯅ ꯋꯥꯈꯜ ꯑꯣꯟꯕ ꯑꯩꯁꯤꯕꯨ ꯇꯥ ꯊꯧꯕꯅ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯊꯣꯏꯕꯤ, ꯑꯗꯨꯝꯅ ꯀꯞꯀꯅꯨ꯫ ꯑꯩ ꯅꯨꯄꯤꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯌꯥꯝ ꯍꯩꯅꯗꯦ꯫ ꯇꯥ ꯊꯧꯕ, ꯑꯩ ꯍꯥꯟꯅꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯖꯕꯨ ꯎꯈꯤꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯇꯥ ꯊꯧꯕ, ꯅꯨꯡꯁꯤꯕꯕꯨ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ꯭ꯔꯅꯦ? ꯊꯣꯏꯕꯤ, ꯑꯗꯨ ꯑꯩ ꯈꯪꯗꯦ꯫ ꯇꯥ ꯊꯧꯕꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯗꯕ ꯊꯃꯣꯏ ꯂꯦꯞꯇꯕ ꯅꯨꯄꯥꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩ ꯇꯥ ꯊꯧꯕꯒ ꯈꯪꯅꯔꯝꯂꯣꯏꯗꯕꯅꯤ꯫ ꯊꯣꯏꯕꯤ, ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯒꯨꯝꯁꯤ꯫ ꯊꯣꯏꯕꯤ ꯈꯨꯝꯗꯦ, ꯀꯞꯄ ꯈꯥꯡꯗꯨꯅ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖ ꯊꯣꯔꯛꯇꯨꯅ, ꯇꯥ ꯊꯧꯕ, ꯆꯠꯂꯁꯤꯔꯥ? ꯊꯣꯏꯕꯤ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯉꯁꯥꯏꯗꯒꯤ ꯂꯩꯕꯅꯤ꯫ ꯊꯣꯏꯕꯤ ꯌꯥꯝ ꯄꯦꯟꯗꯅ, ꯑꯩ ꯎꯅꯕꯗ ꯃꯥ ꯄꯨꯔꯒ ꯂꯥꯛꯄ꯫ ꯊꯣꯏꯕꯤ, ꯐꯔꯦ꯫ ꯇꯥ ꯊꯧꯕ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯨ꯫ ꯅꯪꯒꯤ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯆꯦꯟꯈꯤ꯫ ꯂꯥꯏꯖꯅ, ꯆꯠꯂꯁꯦ ꯇꯥ ꯊꯧꯕ꯫ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯥꯔꯦ꯫ ꯊꯧꯕꯗꯣ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯈꯖꯤꯛꯇꯤ ꯐꯥꯎꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯡꯂꯦꯟꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯏꯃꯥ, ꯊꯣꯏꯕꯤꯗꯤ? ꯂꯥꯡꯂꯦꯟ, ꯊꯣꯏꯕꯤꯗꯣ ꯊꯧꯕ ꯎꯅꯔꯨꯅꯤ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯉꯛꯅ, ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ, ꯃꯃꯥ ꯊꯔꯣ ꯄꯥꯈꯠꯅ꯫ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦꯍꯦ? ꯂꯥꯡꯂꯦꯟ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯀꯞꯇꯨꯅ ꯂꯩ꯫ ꯃꯃꯥ ꯊꯔꯣꯁꯨ ꯆꯪꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯄꯒ ꯆꯪꯉꯛꯏꯁꯦ? ꯊꯧꯕꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯂꯥꯡꯂꯦꯟ, ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯕ ꯋꯥꯗꯣ ꯆꯨꯝꯃꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯥꯖꯗꯨꯅ ꯅꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯣ ꯊꯥꯖꯈꯤꯗꯕꯅꯤ꯫ ꯃꯥ ꯅꯨꯄꯤꯗꯨꯒ ꯈꯪꯅꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯗ ꯅꯨꯄꯤꯗꯨꯁꯨ ꯄꯨꯔꯒ ꯂꯥꯛꯏ꯫ ꯀꯔꯤꯕ? ꯅꯨꯄꯤꯗꯨꯁꯨ ꯄꯨꯔꯒ ꯂꯥꯛꯏꯕ? ꯑꯩꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯌꯦ ꯂꯥꯡꯂꯦꯟ꯫ ꯑꯩꯅꯗꯤ ꯇꯥ ꯊꯧꯕꯕꯨ ꯌꯥꯝꯅ ꯊꯥꯖꯕꯅꯤ꯫ ꯇꯥ ꯊꯧꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯜꯂꯨꯗꯦ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯤꯌꯦ ꯂꯥꯡꯂꯦꯟ꯫ ꯁꯦ, ꯀꯞꯀꯅꯨ꯫ ꯊꯃꯣꯏ ꯁꯦꯡꯗꯕ ꯃꯥꯒꯤꯗꯃꯛꯇ ꯅꯪꯅ ꯀꯞꯀꯅꯨ꯫ ꯂꯥꯡꯂꯦꯟ, ꯃꯥ ꯌꯥꯝ ꯐꯠꯇꯦ꯫ ꯇꯥ ꯊꯧꯕꯁꯦ ꯊꯃꯣꯏ ꯄꯥꯟꯗꯦ꯫ ꯊꯣꯏꯕꯤ, ꯌꯥꯔꯦꯁꯦ, ꯀꯞꯄꯅꯨ꯫ ꯊꯣꯏꯕꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯆꯔꯝꯃꯤ꯫ ꯊꯧꯕꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯃꯃꯤꯠ ꯉꯥꯎꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤꯗꯨꯕꯨ ꯅꯪꯒ ꯈꯪꯅꯈꯤꯕꯗꯒꯤ ꯐꯔꯕꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯎꯔꯒ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯎꯕꯗ ꯅꯨꯡꯁꯤꯕꯕꯨ ꯀꯥꯎꯊꯣꯛꯂꯒ ꯋꯥꯈꯜ ꯑꯣꯟꯈꯤꯕ ꯉꯝꯕ ꯃꯥꯗꯤ ꯀꯥꯏꯅꯈꯤꯕꯅ ꯍꯦꯟꯅ ꯐꯩ꯫ ꯂꯥꯡꯂꯦꯟ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯅꯣꯡꯃ ꯇꯥ ꯄꯥꯔꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯤꯌꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯉꯩ ꯅꯪꯗꯤ ꯇꯥ ꯊꯧꯕꯗ ꯍꯥꯟꯅ ꯌꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯥ ꯄꯥꯔꯤꯁꯨ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ꯫ ꯂꯥꯡꯂꯦꯟ, ꯇꯥ ꯄꯥꯔꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯤꯕꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯃꯥꯅ ꯅꯪꯒꯤ ꯋꯥꯖꯕ, ꯅꯪꯅ ꯅꯥꯔꯒ ꯂꯩꯕ ꯃꯇꯝꯗ ꯃꯥ ꯑꯩꯈꯣꯏꯗ ꯂꯥꯛꯈꯤ꯫ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯕꯗꯤ ꯉꯝꯗꯕꯅꯤꯅ ꯃꯥꯅ ꯂꯥꯛꯑꯒ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯅꯪ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯈꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯁꯤꯅ ꯋꯥ ꯑꯃ ꯑꯣꯏꯔꯒ ꯇꯥ ꯊꯧꯕꯗ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯊꯤꯅ ꯉꯥꯡꯈꯤꯅꯤ꯫ ꯊꯔꯣꯗꯣ ꯍꯧꯖꯤꯛꯇꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ, ꯌꯦꯡꯉꯣꯏ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯏꯆꯥꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯗ ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ꯫ ꯊꯧꯕꯗꯣ ꯑꯐꯕ ꯅꯨꯄꯥ ꯅꯠꯇꯦ꯫ ꯃꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤ꯫ ꯌꯦꯡꯉꯣꯏ, ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯉꯣꯟꯗꯒꯤ ꯄꯥꯔꯤꯅ ꯍꯦꯜꯂꯤ, ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯦ, ꯃꯤ ꯐꯕꯁꯨ ꯄꯥꯔꯤꯅ ꯍꯦꯜꯂꯤ꯫ ꯏꯃꯥ ꯈꯛꯅ ꯃꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯅ ꯈꯪꯅꯔꯕ ꯋꯥꯅꯤ꯫ ꯃꯥꯅ ꯏꯆꯥꯕꯨꯁꯨ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯃꯥꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯃꯁꯛ ꯍꯥꯏꯔ ꯊꯧꯕꯅ ꯍꯦꯟꯕ ꯅꯠꯇꯦ꯫ ꯊꯧꯕꯒ ꯀꯥꯏꯅꯈꯤꯕꯁꯦ ꯌꯥꯝꯅ ꯐꯔꯤ꯫ ꯄꯥꯔꯤꯒꯤ ꯃꯃꯥꯗꯣ ꯏꯆꯥꯕꯨ ꯃꯥꯡꯒꯣꯟ ꯀꯥꯔꯛꯅꯕ ꯍꯥꯏꯔꯒꯦ꯫
ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ ꯏꯃꯥꯅ ꯍꯥꯏꯁꯤ, ꯀꯨꯏꯔꯕꯅꯤ ꯃꯃꯥꯗꯨꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯊꯧꯕ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯂꯥꯡꯂꯦꯟꯅ, ꯊꯣꯏꯕꯤ, ꯏꯃꯥꯅ ꯍꯥꯏꯁꯤꯅ ꯐꯅꯤ, ꯗꯥ ꯄꯥꯔꯤ ꯑꯐꯕ ꯅꯨꯄꯥꯅꯤ, ꯉꯁꯤ ꯐꯥꯎꯕ ꯅꯨꯄꯤ ꯑꯃꯠꯇ ꯑꯣꯟꯁꯤꯟꯅꯕ ꯅꯨꯄꯥ ꯅꯠꯇꯦ, ꯊꯧꯕꯗꯤ ꯁꯤꯗꯩꯁꯤꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯎꯕ ꯌꯥꯗꯦ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯗꯥ ꯄꯥꯔꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ? ꯃꯗꯨꯒꯤꯗꯤ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨ, ꯗꯥ ꯄꯥꯔꯤꯅ ꯌꯥꯔꯗꯤ ꯌꯥꯔꯦ꯫ ꯂꯥꯡꯂꯦꯟꯒ ꯊꯔꯣꯒꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯊꯧꯕ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯇꯣꯝꯕꯤꯁꯨ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ ꯄꯨꯟꯅ꯫ ꯇꯣꯝꯕꯤꯅ, ꯍꯩꯃꯥ, ꯂꯥꯡꯂꯦꯟ, ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯁꯥꯎꯅ, ꯗꯥ ꯊꯧꯕ, ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ? ꯍꯥ, ꯀꯩꯅꯣꯕ? ꯂꯥꯡꯂꯦꯟ, ꯀꯩꯗꯧꯔꯒꯦ? ꯈꯪꯁꯤꯟꯅꯗꯕ ꯁꯥꯒꯅꯨ, ꯊꯃꯣꯏ ꯑꯗꯨꯛ ꯁꯦꯡꯗꯕ꯫ ꯏꯕꯨꯡꯉꯣ, ꯆꯠꯂꯣ, ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯂꯥꯛꯏ꯫ ꯊꯧꯕ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯑꯁꯦꯡꯕ꯭ꯔꯥ? ꯀꯩ ꯄꯥꯎꯅꯣ ꯏꯇꯥꯎ? ꯊꯣꯏꯕꯤꯒ ꯅꯪꯒ ꯀꯥꯏꯅꯔꯦ ꯍꯥꯏꯁꯦ? ꯅꯪ ꯂꯥꯏꯖꯒ ꯈꯪꯅꯔꯦ ꯍꯥꯏꯁꯦ? ꯊꯧꯕ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ, ꯂꯥꯏꯖ ꯁꯥꯎꯅ, ꯊꯣꯏꯕꯤꯒꯤ ꯃꯤꯅꯨꯡꯁꯤ ꯅꯪꯅ ꯈꯪꯗꯕ ꯁꯥꯏ꯫ ꯇꯁꯦꯡꯅ ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯀꯥꯏꯍꯧꯕꯤꯔꯤꯕꯅꯣ? ꯊꯣꯏꯕꯤꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯀꯥꯏꯍꯧꯕꯗꯤ ꯅꯠꯇꯦꯗꯅ, ꯅꯪꯅ ꯍꯧꯖꯤꯜꯂꯛꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ… ꯇꯣꯝꯕꯤꯅ, ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯉꯥꯡꯉꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯂꯥꯡꯂꯦꯟ ꯑꯗꯨꯝ ꯁꯥꯎꯅ, ꯐꯖꯕ ꯑꯃ ꯎꯕꯗ ꯂꯣꯏꯅ ꯀꯥꯎꯔꯦ ꯍꯥꯏꯕꯗꯨꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯗꯣ? ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯅ ꯂꯥꯛꯏꯁꯦ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯑꯣꯟꯁꯤꯜꯂꯛꯇꯣꯏꯕ? ꯄꯥꯔꯤꯅ, ꯏꯇꯥꯎ, ꯃꯃꯥ ꯇꯣꯝꯕꯤꯅ, ꯄꯥꯝꯗꯦꯅ ꯀꯥꯏꯅꯈꯤꯕꯗꯨꯕꯨ ꯅꯈꯣꯏꯅ ꯁꯥꯎꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯅꯦ, ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯐꯥꯎꯕ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯅꯔꯤꯗꯅ꯫ ꯏꯅꯦꯒꯤ ꯋꯥꯍꯩꯗꯨꯗꯤ… ꯑꯣ, ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯦ, ꯑꯍꯦꯟꯕ ꯐꯖꯕ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯤ꯫ ꯑꯣ, ꯗꯥ ꯊꯧꯕꯗꯤ ꯏꯅꯦꯅ ꯌꯥꯗꯅ ꯇꯧꯔꯤꯕꯣꯏꯔꯦ? ꯃꯥꯅꯤ ꯃꯥꯅꯤ, ꯃꯃꯥ ꯑꯩꯅ ꯌꯥꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯅꯦ, ꯃꯁꯛ ꯃꯇꯧ ꯐꯖꯕ ꯂꯥꯏꯖꯅ ꯌꯥꯝꯅ ꯍꯦꯜꯂꯤ, ꯁꯤꯗ ꯅꯈꯣꯏ ꯀꯜꯂꯛꯏꯕ꯭ꯔꯣ? ꯏꯅꯦ, ꯅꯪꯗꯤ ꯊꯣꯏꯕꯤꯅ ꯊꯥꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤꯗ, ꯑꯗꯨꯛ ꯋꯥ ꯆꯥꯎꯅꯁꯨ ꯉꯥꯡꯒꯅꯨ꯫ ꯍꯥꯏ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯑꯩꯒꯤ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯈꯣꯏꯒꯤ ꯃꯑꯣꯡꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯏꯅꯦ, ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯩ, ꯅꯨꯄꯤ ꯋꯥꯠꯇ꯭ꯔꯤꯁꯤꯅꯤꯅꯦ, ꯍꯥ? ꯆꯦꯡ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯊꯣꯏꯕꯤꯅ ꯄꯤꯕꯗꯣ ꯈꯪꯕ꯭ꯔꯣ? ꯄꯩꯁꯥ ꯐꯥꯎꯕ ꯊꯣꯏꯕꯤꯗꯒꯤ ꯂꯧꯗꯅ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕꯗꯥꯏꯅꯦ? ꯅꯈꯣꯏ ꯏꯃꯨꯡꯗ ꯊꯣꯏꯕꯤ ꯂꯩꯕꯗꯅꯦ ꯌꯥꯝ ꯄꯥꯝꯃꯩ ꯈꯪꯉꯕ? ꯇꯣꯝꯕꯤꯅ, ꯑꯣ, ꯈꯪꯅꯔꯤꯉꯩ ꯅꯨꯡꯁꯤꯅꯔꯤꯉꯩ ꯄꯤꯅꯕ ꯂꯧꯅꯕꯗꯨꯗꯤꯅꯦ ꯍꯧꯖꯤꯛ ꯄꯜꯂꯒ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ, ꯑꯗꯨꯗꯤꯅꯦ ꯅꯨꯡꯁꯤꯅꯔꯤꯉꯩꯒꯤ ꯋꯥꯅꯤ꯫ ꯃꯗꯨ ꯄꯟꯕꯒꯤ ꯋꯥ ꯅꯠꯇꯦ ꯈꯪꯉꯕ, ꯃꯤꯅꯨꯡꯁꯤꯗꯨꯒꯤ ꯋꯥꯅꯤ꯫ ꯊꯣꯏꯕꯤꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ, ꯃꯁꯥꯒꯤ ꯐꯥꯎꯕ ꯍꯣꯠꯅꯗ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯣꯠꯅꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯅ… ꯊꯣꯏꯕꯤꯒꯨꯝꯕ ꯅꯨꯄꯤꯗꯤꯅꯦ ꯅꯄꯨꯟꯁꯤꯗꯁꯨ ꯐꯪꯉꯣꯏ ꯅꯈꯣꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯗꯨ ꯆꯠꯈꯤ꯫ ꯇꯣꯝꯕꯤꯅ, ꯏꯆꯥꯅ ꯄꯥꯝꯕꯤꯗ꯭ꯔꯒ ꯃꯈꯣꯏꯅ ꯁꯥꯎꯗꯅꯒꯁꯨ ꯇꯧꯖ ꯁꯥꯔꯤ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯄꯥꯔꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯤꯕꯅꯤ ꯇꯨꯃꯤꯟꯅ꯫ ꯄꯥꯔꯤ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯧꯕ, ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ? ꯏꯇꯥꯎ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯑꯗꯨ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯤꯕ ꯊꯣꯏꯕꯤꯒꯤ ꯈꯟꯗꯗꯅ ꯅꯪꯅ ꯂꯥꯏꯖꯗ ꯑꯣꯏꯅ… ꯏꯇꯥꯎ ꯄꯥꯔꯤ, ꯑꯩꯁꯨ ꯈꯪꯗꯦ, ꯂꯥꯏꯖꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯊꯣꯏꯕꯤꯅ ꯋꯥꯔꯝꯒꯗꯕꯗꯨꯗꯤ ꯅꯪ ꯀꯩꯝꯇ ꯈꯟꯗ꯭ꯔꯣ? ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯌꯥꯝ ꯌꯥꯅꯤꯡꯗꯦ꯫ ꯄꯥꯔꯤ, ꯅꯪꯒꯤꯁꯤꯗꯤꯅꯦ ꯑꯍꯦꯟꯕ ꯄꯥꯝꯕ ꯀꯧꯏ꯫ ꯑꯗꯨꯝꯅ ꯈꯜꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯩ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤ꯫ ꯅꯪꯒꯤꯗꯣ ꯉꯥꯏꯍꯥꯛꯀꯤ ꯃꯤꯠ ꯊꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯅ ꯑꯍꯦꯟꯕ ꯊꯤꯗꯨꯅ ꯆꯠꯂꯤꯕꯗꯣ ꯍꯦꯟꯕꯗꯤ ꯊꯣꯏꯕꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ, ꯊꯣꯏꯕꯤꯕꯨ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯔꯣꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯄꯥꯔꯤ ꯁꯥꯎꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯒ ꯊꯣꯏꯕꯤꯒꯗꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯒ ꯄꯥꯔꯤꯒ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ, ꯕꯨꯡꯉꯣ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯔꯕꯣ? ꯀꯩ ꯄꯥꯎꯅꯣ? ꯊꯣꯏꯕꯤꯒ ꯄꯥꯔꯤꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔ ꯃꯥꯜꯂꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯌꯦꯡꯉꯣꯏ, ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯧ ꯌꯥꯎꯅ ꯇꯧꯔꯛꯏꯕꯅꯤ꯫
ꯊꯧꯕ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯗꯦ꯫ ꯎꯔꯦꯗꯅ ꯊꯪꯅꯕꯒꯤ ꯏꯃꯨꯡꯗ ꯂꯥꯡꯂꯤꯕꯁꯦ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ꯫ ꯊꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯧ ꯁꯥꯔꯤꯁꯦ ꯃꯋꯥ ꯂꯧꯔꯨꯅꯨ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯑꯗꯨꯗ ꯏꯆꯥꯁꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ꯫ ꯏꯃꯥ, ꯌꯦꯡꯉꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯏꯖꯗꯣ ꯆꯦꯟꯁꯤꯜꯂꯛꯑꯣ꯫ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ? ꯍꯣꯏꯅꯦ, ꯉꯁꯤꯃꯛ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯇꯧꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯂꯥꯏꯖꯒ ꯎꯅꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯊꯧꯕꯗꯨ ꯆꯠꯈꯤ ꯇꯣꯝꯕꯤꯅ꯫ ꯃꯁꯛ ꯐꯖꯕꯁꯨ ꯑꯩꯈꯣꯏꯅ ꯍꯦꯜꯂꯤ꯫ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯖꯔꯅꯤ꯫ ꯁꯣꯝꯗ ꯊꯧꯕꯒ ꯂꯥꯏꯖꯒꯁꯨ ꯎꯅꯔꯝꯃꯤ ꯂꯥꯏꯖꯅ꯫ ꯀꯔꯤ ꯑꯊꯨꯕ ꯂꯩꯔꯒꯦ ꯌꯥꯝ ꯊꯨꯅ ꯀꯧꯊꯔꯛꯏꯁꯤꯕꯣ? ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯅꯪꯅ ꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕꯗꯣ? ꯍꯌꯦꯡꯒꯤ ꯃꯊꯪꯗꯅꯤ꯫ ꯂꯥꯏꯖ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ ꯀꯩꯅꯣ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩꯁꯨ ꯈꯪꯉꯤ꯫ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯄꯨꯁꯜꯂꯛꯅꯅꯕ ꯍꯥꯏꯔꯤ꯫ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ꯫ ꯇꯥ ꯊꯧꯕ, ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯇꯥ ꯊꯧꯕ, ꯑꯩꯗꯤ ꯆꯦꯟꯕ ꯉꯝꯃꯣꯏ꯫ ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯇꯥ ꯊꯧꯕꯗ ꯂꯩꯕ ꯉꯝꯃꯣꯏ꯫ ꯂꯥꯏꯖ, ꯂꯥꯏꯔꯕ ꯅꯉꯣꯟꯗ ꯂꯩꯔꯒ ꯑꯩ ꯀꯃꯥꯏ ꯅꯨꯡꯉꯥꯏ ꯂꯩꯗꯣꯏꯅꯣ? ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ꯫ ꯂꯥꯏꯖ, ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤ ꯌꯥꯗ꯭ꯔꯤꯕ? ꯂꯩꯒꯦ ꯈꯟꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯤꯌꯦ ꯇꯥ ꯊꯧꯕ꯫ ꯂꯥꯏꯖ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯩꯒꯤ ꯊꯣꯏꯕꯤꯕꯨ ꯊꯥꯗꯣꯛꯂꯝꯕꯅꯤꯀꯣ꯫ ꯑꯗꯨꯅ ꯅꯪꯅ ꯅꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕꯒꯤꯅꯤ꯫ ꯑꯩꯗꯤ ꯅꯪꯒ ꯁꯨꯝ ꯃꯇꯝ ꯈꯔ ꯈꯪꯅꯕꯅꯤ, ꯂꯩꯒꯦ ꯍꯥꯏꯅꯗꯤ ꯈꯟꯈꯤꯗꯦ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯊꯧꯕ ꯉꯛꯂꯝꯃꯤ꯫ ꯌꯨꯝꯗ ꯍꯟꯕꯒ ꯑꯩ ꯂꯨꯍꯣꯡꯒꯗꯣꯏꯅꯤ꯫ ꯆꯦꯜꯂꯕꯤ, ꯂꯨꯍꯣꯡꯒꯗꯧꯔꯤꯕꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯛꯏꯕ? ꯑꯩꯅ ꯆꯦꯜꯂꯨꯕꯤ ꯑꯣꯏꯔꯨꯔꯕꯁꯨ ꯇꯥ ꯊꯧꯕꯅ ꯃꯔꯜ ꯃꯊꯨꯝ ꯂꯩꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩ ꯇꯥ ꯊꯧꯕꯗ ꯑꯗꯨꯝ ꯂꯩꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯥ ꯊꯧꯕꯗꯤ ꯂꯥꯏꯔꯔꯦ꯫ ꯑꯩ ꯇꯥ ꯊꯧꯕꯗ ꯂꯩꯕ ꯉꯝꯃꯣꯏ꯫ ꯊꯣꯏꯕꯤꯒꯨꯝꯕ ꯑꯄꯪꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯗꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯏꯖ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯐꯝ ꯑꯗꯨꯗ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯗ ꯈꯪꯂꯦ ꯃꯁꯥꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, ꯇꯥ ꯊꯧꯕ, ꯀꯩꯗꯧꯔꯦ? ꯂꯥꯡꯂꯦꯟ, ꯅꯍꯥꯟꯅ ꯑꯩꯗꯤ ꯂꯥꯏꯖꯁꯦ ꯆꯦꯜꯂꯨꯕꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯊꯧꯕ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯃꯈꯥ ꯇꯥꯗꯨꯅ, ꯐꯖꯕꯗ ꯉꯥꯎꯕꯗ ꯑꯗꯨꯛ ꯐꯕꯤ ꯊꯣꯏꯕꯤꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯏꯖꯗ ꯉꯥꯎꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤ? ꯂꯥꯡꯂꯦꯟ, ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯒꯅꯨ꯫ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯊꯧꯕ ꯈꯨꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤꯁꯨ ꯂꯨꯍꯣꯡꯗꯧꯔꯤ꯫ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯁꯨ ꯅꯪꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ, ꯌꯨꯝ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯃꯧ ꯑꯣꯏꯕꯗꯣ, ꯅꯪ ꯊꯣꯏꯕꯤꯕꯨ ꯌꯦꯡꯕ ꯉꯝꯖꯒꯗ꯭ꯔꯣ? ꯂꯥꯡꯂꯦꯟ, ꯅꯁꯥꯅ ꯊꯣꯛꯍꯟꯖꯕꯅꯤ꯫ ꯃꯄꯨ ꯃꯥꯅꯁꯨ ꯁꯤꯜꯂꯛꯄ ꯑꯣꯏꯗꯣꯏꯅꯤ ꯊꯣꯏꯕꯤꯒꯤꯗꯃꯛꯇ ꯊꯧꯕꯁꯦ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ꯫ ꯊꯧꯕ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯂꯥꯡꯂꯦꯟ ꯃꯈꯥ ꯇꯥꯗꯨꯅ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯄꯥꯔꯤꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯏꯇꯥꯎ ꯄꯥꯔꯤꯅ? ꯊꯧꯕ ꯉꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ, ꯇꯥ ꯊꯧꯕꯅ ꯄꯥꯔꯤꯕꯨ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯇꯥ ꯄꯥꯔꯤꯅ ꯂꯥꯡꯂꯦꯟꯕꯨ ꯈꯟꯖꯔꯛꯄꯅꯤ꯫ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯅꯕ ꯍꯥꯏꯈꯤ꯫ ꯑꯩꯅ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤꯉꯩꯗ ꯊꯧꯕꯅ ꯍꯥꯟꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯅꯁꯨ ꯅꯪꯉꯣꯟꯗ ꯌꯥꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣই ꯇꯨꯃꯤꯟꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯇꯥ ꯄꯥꯔꯤꯅ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯗꯦ, ꯊꯣꯏꯕꯤ ꯅꯠꯇꯅ꯫ ꯃꯥꯅ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯃꯥꯅ ꯈꯟꯕꯗꯗꯤ ꯊꯣꯏꯕꯤꯕꯨ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯍꯥꯏꯅ ꯅꯪꯒꯤꯗꯃꯛꯇ ꯇꯥ ꯄꯥꯔꯤꯅ ꯀꯠꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯊꯧꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯣ ꯍꯣꯡꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯊꯝꯈ꯭ꯔꯅꯤ꯫ ꯂꯥꯡꯂꯦꯟ, ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯇꯥ ꯊꯧꯕ, ꯑꯩ ꯆꯠꯂꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯆꯠꯈꯤ꯫ ꯊꯧꯕ ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯅ, ꯕꯨꯡꯉꯣ, ꯏꯃꯥ, ꯀꯩꯗꯧꯔꯦ? ꯅꯨꯄꯤ ꯆꯦꯅꯤꯅ ꯆꯠꯈ꯭ꯔꯒ ꯆꯪꯉꯛꯑꯗꯤ? ꯏꯃꯥ, ꯑꯩ ꯂꯥꯏꯖꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ? ꯌꯥꯎꯔꯛꯇꯦ ꯏꯃꯥ꯫ ꯃꯆꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ, ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯏꯃꯥ,
ꯂꯥꯏꯖꯗꯣ ꯂꯥꯏꯖ ꯀꯩꯗꯧꯔꯒꯦꯕ? ꯆꯦꯟꯁꯦ ꯍꯥꯏꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯅꯠꯇꯦ, 마부 이자부 ꯅꯨꯡꯁꯤ ꯍꯥꯏꯕꯗꯥꯏꯅꯦ. ꯑꯩꯅꯗꯤ ꯁꯣꯝꯗ ꯏꯃꯧ ꯃꯁꯛ ꯐꯖꯕ ꯄꯨꯔꯛꯑꯅꯤ ꯍꯥꯏꯗꯅ ꯍꯔꯥꯎꯔꯤ. ꯅꯠꯇꯦ, 마나부 ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯂꯥꯏꯔꯕ ꯑꯩꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯥꯏꯔꯛꯏ. ꯀꯔꯤ? 마나 이자ꯗ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄ꯭ꯔꯥ? ꯍꯣꯏ ꯃꯥ. ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏꯗ. ꯅꯠꯇꯦ. ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯌꯥꯔꯛꯏꯕꯅꯣ? ꯑꯩꯁꯨ ꯈꯪꯗꯦ ꯏꯃꯥ. ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤꯅ ꯃꯥꯗꯤ. ꯏꯃꯥ, ꯃꯥꯁꯦ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤꯁꯨ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯌꯨꯝꯗ ꯍꯜꯂꯒ ꯂꯨꯍꯣꯡꯉꯅꯤꯁꯨ ꯍꯥꯏ. ꯏꯃꯥ ꯏꯕꯦꯝꯃ, ꯏꯁ, ꯆꯦꯜꯂꯨꯔꯕꯤ? ꯍꯣꯏ ꯃꯥ. ꯆꯦꯜꯂꯨꯔꯕꯤ ꯃꯥꯅ ꯅꯨꯄꯥ ꯀꯣꯏꯔꯤꯕ? ꯑꯣꯟꯊꯣꯛꯅ ꯉꯝꯃꯤꯗ. ꯊꯧꯕ ꯈꯨꯝꯗꯦ ꯃꯃꯥ ꯇꯣꯝꯕꯤꯅ. ꯆꯦꯜꯂꯨꯔꯕꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯏꯔꯕ ꯀꯥꯏꯅ. 이봉아, ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯂꯍꯧꯗ꯭ꯔꯤꯕꯁꯦ ꯌꯥꯝꯅ ꯐꯔꯦ. ꯍꯣꯏ ꯃꯥ. ꯃꯁꯛ ꯐꯖꯔꯒ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯕꯤ ꯍꯥꯏꯕꯗꯨꯅꯤ ꯑꯣꯏꯔꯤꯁꯦ. ꯏꯃꯥ, ꯑꯩ ꯊꯣꯏꯕꯤꯗ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ. ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ, ꯍꯣꯏꯅꯦ, ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯌꯥꯝꯅ ꯐꯕꯅꯤ. ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯥꯅ ꯋꯥꯖꯕ, ꯀꯌꯥꯗ ꯍꯣꯠꯅꯖꯕ, ꯏꯆꯥꯕꯨ ꯃꯥꯅ ꯀꯌꯥꯗ ꯅꯨꯡꯁꯤꯕꯤꯕ. ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕ ꯑꯃ ꯇꯥꯕ ꯌꯥꯗꯦ. ꯃꯥꯅ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯃꯁꯥ ꯐꯥꯎꯕ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯄꯤꯊꯣꯔꯛꯄ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯏꯆꯥꯅꯤ. ꯃꯃꯥ ꯑꯩꯈꯣꯏꯗ ꯍꯣꯠꯅꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯃꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕꯤꯈꯤꯗꯦ. ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯋꯥ ꯁꯥꯕꯤꯈꯤꯗꯦ. ꯃꯥꯃꯨꯛ ꯐꯕ ꯅꯨꯄꯤꯗꯤ ꯐꯪꯉꯔꯣꯏ. ꯊꯕꯛꯇ ꯍꯥꯏꯔꯦ, ꯍꯣꯠꯅꯕꯗꯁꯨ, ꯂꯝꯆꯠ ꯁꯥꯖꯠꯇꯁꯨ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯕ ꯏꯆꯥꯅꯤ. ꯏꯃꯥ ꯏꯆꯥꯅ ꯐꯖꯕꯗ ꯃꯤꯠ ꯊꯛꯂꯤꯉꯩꯗ ꯏꯆꯥ ꯊꯣꯏꯕꯤꯕꯨꯗꯤ ꯃꯤꯔꯥꯏꯕꯤꯈ꯭ꯔꯦ. ꯏꯃꯥ, ꯃꯗꯨꯒꯤ ꯃꯍꯩꯅꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ. ꯏꯃꯥ, ꯑꯩ ꯊꯣꯏꯕꯤꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ. ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ? ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯦ. ꯑꯩ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯏꯖꯔꯨꯒꯅꯤ. ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ, ꯑꯩꯒꯤ ꯏꯔꯥꯜ ꯄꯨꯝꯕ ꯃꯈꯣꯏꯗ ꯍꯥꯏꯖꯒꯅꯤ. ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕ ꯆꯠꯈꯤꯔꯝꯃꯤ. ꯇꯣꯝꯕꯤ ꯅꯨꯡꯉꯥꯏꯇꯅ, ꯏꯆꯥ ꯊꯣꯏꯕꯤꯁꯦ 이ꯈꯨꯠꯇꯒꯤ ꯂꯥꯏꯅ ꯍꯦꯛ ꯃꯥꯡꯉꯤꯗ. ꯈꯖꯤꯛꯇꯪ ꯈꯟꯊꯍꯧꯗꯕꯗ. ꯁꯣꯝꯗ ꯊꯣꯏꯕꯤ ꯊꯣꯡꯒꯥꯜꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯊꯧꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯊꯩꯗꯨꯅ ꯆꯠꯂꯤ. ꯊꯣꯏꯕꯤ, ꯉꯥꯏꯈꯣ. ꯊꯣꯏꯕꯤ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩ. ꯊꯣꯏꯕꯤ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯇꯥ ꯊꯧꯕ, ꯃꯐꯝꯁꯤꯗ ꯂꯩꯕꯤꯒꯅꯨ. ꯃꯌꯥꯝ ꯃꯥꯡꯗ ꯐꯖꯗꯦ. ꯊꯣꯏꯕꯤ, ꯑꯩ ꯂꯥꯜꯂꯦ. ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯜꯂꯛꯀꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ? ꯃꯐꯝꯁꯤꯗ ꯂꯩꯒꯅꯨ. ꯇꯥꯄꯥꯔꯤꯅ ꯎꯔꯒꯁꯨ ꯅꯨꯡꯉꯥꯏꯔꯣꯏ. ꯊꯣꯏꯕꯤ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯊꯣꯏꯕꯤ ꯈꯨꯝꯗꯦ. ꯊꯧꯕꯅ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛ. ꯑꯩ ꯏꯇꯥꯎꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯒꯦ. ꯊꯣꯏꯕꯤ, ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ. ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯣꯏꯕꯤ, ꯇꯟꯖꯥꯗꯨꯗ ꯄꯥꯔꯤ ꯂꯥꯛꯇꯨꯅ, ꯊꯣꯏꯕꯤ, ꯇꯥꯄꯥꯔꯤ, ꯀꯩꯗꯧꯕ ꯊꯣꯔꯛꯏꯅꯣ? ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯑꯝꯕꯅꯤ. ꯊꯧꯕ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯇꯥꯎ, ꯑꯩ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯏꯇꯥꯎ, ꯑꯩ ꯂꯥꯜꯂꯦ. ꯄꯥꯔꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯩ. ꯊꯧꯕꯅ, ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯔꯝꯃꯨ. ꯑꯩ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦ. ꯑꯍꯜꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦ. ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛ. ꯑꯩ ꯊꯣꯏꯕꯤꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯄꯥꯔꯤ. ꯑꯍꯜꯁꯤꯡꯅ ꯂꯦꯞꯅꯈꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯁꯦ ꯍꯦꯛꯇ ꯇꯣꯛꯄ ꯌꯥꯔꯣꯏ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤ. ꯄꯥꯔꯤ, ꯑꯩꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯪꯉꯣꯟꯗ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯁꯤꯟꯅꯔꯔꯣꯏ ꯍꯥꯏꯗꯅ. ꯄꯥꯔꯤ, ꯊꯣꯏꯕꯤꯁꯦ ꯑꯩꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯖꯔꯛꯄꯅꯤ. ꯅꯪꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯅ ꯊꯣꯏꯕꯤꯕꯨ ꯅꯪꯅ ꯏꯟꯊꯣꯛꯈꯤꯕꯅꯤ. ꯍꯣꯏ, ꯅꯪꯒꯤ ꯅꯔꯥꯜ ꯑꯗꯨꯕꯨꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯉꯥꯛꯄꯤꯔꯤ. ꯑꯗꯨꯕꯨ ꯊꯣꯏꯕꯤꯕꯨꯗꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯔꯣꯏ. ꯊꯧꯕ ꯊꯣꯏꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯣꯏꯕꯤ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ. ꯇꯥ ꯊꯧꯕ, ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯅꯨꯡꯁꯤꯈꯤ. ꯇꯥ ꯊꯧꯕꯕꯨ ꯑꯩꯅ ꯅꯨꯡꯁꯤꯈꯤ. ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤ. ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯍꯧꯖꯤꯛꯇꯤ ꯃꯥꯡꯈ꯭ꯔꯦ. ꯃꯁꯦ ꯇꯥ ꯊꯧꯕ ꯅꯁꯥꯃꯛꯅ ꯃꯥꯡꯍꯟꯖꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ.
ꯗꯥ ꯄꯥꯔꯤꯒ ꯂꯨꯍꯣꯡꯒꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯍꯜꯂꯣꯏ꯫ ꯊꯣꯏ꯫ ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯊꯣꯏꯕꯤꯒꯤ ꯋꯥꯗꯨꯗ꯫ ꯊꯣꯏꯕꯤꯁꯨ ꯄꯥꯔꯤꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯅ ꯊꯣꯏꯕꯤ ꯌꯨꯝ ꯆꯪꯉꯣ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯆꯪꯈꯤ꯫ ꯄꯥꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯊꯧꯕ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯥꯔꯤꯒ ꯊꯣꯏꯕꯤꯒꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅꯁꯨ ꯂꯩꯃꯤꯟꯅꯔꯝꯃꯤ꯫